ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯄꯥꯟꯊꯣꯏ ꯃꯉꯥꯡꯅ ꯏꯀꯣꯛꯅꯣꯅ ꯈꯣꯏꯔꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯃꯍꯧꯁꯥꯒꯨꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯌꯨꯅꯤꯁꯟ ꯂꯥꯏ ꯈꯨꯔꯥꯝ꯫ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯍꯤꯡꯅꯕꯒꯤ ꯂꯥꯟꯐꯝꯗ ꯃꯃꯥ ꯃꯆꯥ ꯃꯈꯣꯏ ꯑꯅꯤꯅ ꯁꯟꯕꯤ ꯑꯅꯤꯈꯛ ꯂꯩꯗꯨꯅ ꯊꯝꯖꯩ꯫ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯅ ꯂꯣꯏꯖꯕ ꯁꯟꯕꯤ ꯑꯅꯤꯗꯣ ꯃꯆꯥ ꯂꯥꯕ ꯉꯥꯛꯇ ꯑꯅꯤ ꯄꯣꯛꯂꯤ꯫ ꯃꯃꯥ ꯃꯆꯥ ꯃꯈꯣꯏ ꯑꯅꯤꯅ ꯅꯤꯡꯖꯈꯤꯕ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯊꯕꯛꯇ ꯑꯣꯏꯅ ꯄꯥꯡꯊꯣꯛꯂꯤ꯫ ꯑꯕꯦꯊꯣꯏ ꯁꯟꯕꯨ ꯌꯥꯝꯅ ꯂꯨꯅ ꯆꯥꯅ ꯇꯧꯖꯩ꯫ ꯑꯃꯅ ꯀꯨꯆꯨ ꯃꯨꯏ, ꯑꯃꯅ ꯀꯨꯆꯨ ꯉꯥꯡꯏ꯫ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯍꯥꯛꯅ ꯑꯌꯨꯛ ꯉꯟꯇꯥ ꯍꯧꯒꯠꯇꯨꯅ ꯁꯟ ꯑꯅꯤꯗꯨꯗꯒꯤ ꯁꯪꯒꯣꯝ ꯁꯨꯝꯂꯝꯃꯤ꯫ ꯁꯪꯒꯣꯝꯗꯨ ꯃꯤꯉꯣꯟꯗ ꯌꯣꯟꯗꯨꯅ ꯃꯃꯥ ꯃꯆꯥ ꯃꯈꯣꯏ ꯑꯅꯤꯅ ꯍꯤꯡꯖꯔꯝꯃꯤ꯫ ꯌꯦꯟꯁꯨ ꯈꯣꯡꯈ꯭ꯔꯦ, ꯎꯆꯦꯛ ꯋꯥꯌꯥ ꯀꯌꯥꯁꯨ ꯃꯥꯒꯤ ꯃꯀꯣꯜꯗꯒꯤ ꯃꯁꯥ ꯈꯞ-ꯈꯞꯇꯨꯅ ꯈꯣꯡꯗꯨꯅ ꯄꯥꯏꯊꯣꯛꯅꯔꯛꯂꯤ꯫ ꯃꯐꯝꯁꯤꯗ ꯑꯕꯦꯊꯣꯏ ꯃꯤꯀꯞ ꯊꯣꯛꯂꯛꯏ꯫ ꯅꯍꯥꯟ ꯃꯈꯩ ꯃꯍꯥꯛꯅ ꯃꯤꯀꯞ ꯊꯣꯛꯄ ꯃꯇꯝꯗꯨꯃꯛꯅꯤ꯫ ꯅꯣꯡꯉꯥꯜꯂꯦ ꯈꯪꯂꯕꯗ ꯍꯧꯒꯠꯇꯨꯅ ꯃꯄꯥꯜꯗ ꯊꯣꯛꯏ꯫ ꯐꯥꯗꯣꯛꯇꯨꯅ ꯇꯥꯔꯤꯕ ꯃꯥꯒꯤ ꯁꯝꯗꯨ ꯃꯈꯨꯠꯇꯨꯅ ꯍꯥꯏꯐꯦꯠ ꯅꯥꯟꯗꯨꯅ ꯃꯇꯨꯡꯗ ꯁꯝꯕꯨꯟ ꯄꯨꯟꯈꯠꯂꯤ꯫ ꯏꯃꯨꯡꯗ ꯆꯪꯗꯨꯅ ꯁꯪꯒꯣꯝ ꯁꯨꯝꯕ ꯆꯐꯨ ꯃꯈꯦꯠ ꯂꯥꯎꯕ ꯆꯐꯨꯗꯨ ꯂꯧꯊꯣꯛꯇꯨꯅ ꯃꯈꯨꯠꯅ ꯄꯥꯏꯗꯨꯅ ꯃꯄꯥꯟꯗ ꯑꯃꯨꯛ ꯊꯣꯛꯂꯛꯏ꯫ ꯂꯩꯔꯤꯕ ꯁꯪꯒꯣꯟꯗꯨ ꯇꯞꯅ ꯆꯠꯂꯤ꯫ ꯁꯪꯒꯣꯟ ꯃꯅꯨꯡ ꯑꯗꯨꯗ ꯆꯪꯁꯤꯜꯂꯤ꯫ ꯃꯈꯣꯏꯒꯤ ꯁꯟ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯖꯩ, "ꯑꯃꯨꯕꯤ, ꯑꯉꯥꯡꯕꯤ, ꯑꯩ ꯂꯥꯛꯑꯦꯍꯦ꯫ ꯅꯈꯣꯏꯕꯨ ꯁꯪꯒꯣꯝ ꯁꯨꯝꯕ ꯑꯩ ꯂꯥꯛꯑꯦ꯫ ꯅꯈꯣꯏꯕꯨ ꯅꯕꯨꯛꯀ ꯄꯤꯛꯊꯜꯂꯕ ꯅꯠꯇ꯭ꯔꯣ? ꯉꯁꯤꯗꯤ ꯈꯔ ꯌꯥꯝꯅ ꯁꯪꯒꯣꯝ ꯊꯣꯛꯍꯟꯗꯕ ꯌꯥꯗꯕꯅꯤꯀꯣ?" ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯨꯠ ꯈꯨꯕꯥꯛ ꯑꯗꯨꯅ ꯑꯃꯨꯕꯤ ꯁꯟ ꯑꯗꯨꯒꯤ ꯃꯁꯥꯗ ꯍꯥꯏꯐꯦꯠ ꯅꯥꯟꯕꯤ꯫ "ꯑꯃꯨꯕꯤꯗꯤ ꯃꯕꯨꯛ ꯐꯕꯅꯤꯗ꯫ ꯅꯈꯣꯏ ꯑꯅꯤꯅ ꯏꯃꯥꯒ ꯑꯩꯒꯕꯨ ꯍꯤꯡꯍꯜꯂꯤꯕꯅꯤ꯫ ꯁꯪꯒꯣꯝ ꯌꯣꯟꯕ ꯆꯠꯄ ꯊꯦꯡꯈ꯭ꯔꯅꯤ, ꯁꯪꯒꯣꯝ ꯁꯨꯝꯂꯒꯦꯀꯣ ꯑꯩ." ꯏꯪꯖ ꯇꯞꯖꯕ, ꯊꯣꯠ ꯃꯦꯡꯕ, ꯃꯤꯅ ꯅꯨꯡꯁꯤꯅꯕ ꯍꯣꯠꯅꯖꯕ ꯃꯤꯁꯛ ꯑꯃꯅꯤ ꯑꯕꯦꯊꯣꯏ꯫ ꯅꯥꯀꯜꯗ ꯈꯖꯤꯛ ꯂꯥꯞꯊꯣꯛꯅ ꯄꯨꯜꯂꯤꯕ ꯁꯅꯥꯎ ꯑꯗꯨꯕꯨ ꯊꯧꯔꯤ ꯊꯥꯗꯣꯛꯏ꯫ ꯑꯗꯨꯝꯅ ꯊꯧꯔꯤ ꯊꯥꯗꯣꯔꯛꯄ ꯑꯗꯨꯗ ꯁꯅꯥꯎꯗꯨ ꯍꯔꯥꯎꯅ ꯃꯃꯩ ꯊꯥꯡꯒꯠꯇꯨꯅ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯤ꯫ ꯑꯗꯨꯒ ꯃꯃꯥꯗꯒꯤ ꯁꯪꯒꯣꯝ ꯑꯗꯨꯕꯨ ꯃꯆꯤꯟꯗꯨꯅ ꯆꯨꯞ-ꯆꯨꯞꯇꯨꯅ ꯊꯛꯂꯤ꯫ ꯑꯍꯤꯡ ꯆꯨꯞꯄ ꯃꯃꯥꯒꯤ ꯁꯪꯒꯣꯝꯕꯨ ꯊꯛꯄ ꯐꯪꯗꯅ ꯈꯧꯔꯥꯡꯅ ꯂꯩꯔꯛꯄꯅꯤ ꯃꯍꯥꯛ꯫ ꯃꯥꯅ ꯁꯪꯒꯣꯝ ꯊꯛꯈꯤꯕ ꯑꯗꯨ ꯎꯕꯗ ꯂꯩꯍꯧꯔꯤꯕ ꯁꯅꯥꯎ ꯑꯗꯨꯃꯁꯨ ꯁꯪꯒꯣꯝ ꯊꯛꯅꯤꯡꯂꯗꯨꯅ ꯐꯔꯪ-ꯐꯔꯪ ꯆꯣꯡꯕ ꯍꯧꯔꯛꯂꯤ꯫ ꯑꯕꯦꯊꯣꯏꯅ ꯁꯪꯒꯣꯝ ꯊꯛꯂꯤꯕ ꯁꯅꯥꯎꯗꯣ ꯆꯤꯡꯊꯣꯛꯅꯕ ꯍꯣꯠꯅꯩ꯫ "ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯈꯔ ꯊꯛꯂꯗꯤ ꯌꯥꯔꯦ, ꯑꯩ ꯁꯪꯒꯣꯝ ꯁꯨꯝꯕ ꯍꯧꯔꯒꯦ." ꯑꯗꯨꯕꯨ ꯁꯅꯥꯎ ꯑꯗꯨꯗꯤ ꯀꯟꯅ ꯌꯥꯟꯗꯨꯅ ꯁꯪꯒꯣꯝ ꯑꯗꯨ ꯊꯛꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ꯫ "ꯍꯩꯃꯥ, ꯃꯁꯤ ꯂꯥꯛꯇꯦꯅꯦ! ꯅꯪꯅ ꯂꯣꯏꯅ ꯊꯛꯇꯣꯛꯂꯕꯗꯤ ꯀꯗꯥꯏꯗꯒꯤ ꯌꯥꯔꯅꯤ? ꯂꯥꯛꯑꯣ ꯍꯥꯏꯕ!" ꯍꯥꯏꯗꯨꯅ ꯊꯧꯔꯤꯗꯣ ꯀꯟꯅ ꯆꯤꯡꯏ꯫ ꯑꯗꯨꯒ ꯍꯥꯟꯅꯒꯤ ꯄꯨꯟꯐꯝ ꯑꯗꯨꯗ ꯈꯔ ꯂꯥꯞꯇꯛꯅ ꯄꯨꯜꯂꯦ꯫ ꯃꯈꯨꯠꯇꯨ ꯏꯁꯤꯡ ꯑꯁꯦꯡꯕꯗ ꯐꯖꯅ ꯍꯥꯝꯗꯣꯛꯂꯦ꯫ ꯑꯗꯨꯒ ꯁꯟꯕꯤ ꯑꯃꯨꯕꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯐꯝꯊ ꯃꯈꯥꯗꯅ ꯆꯐꯨ ꯑꯗꯨ ꯊꯝꯗꯨꯅ ꯃꯈꯨꯠꯇꯨꯅ ꯁꯪꯒꯣꯝ ꯁꯨꯝꯕ ꯍꯧꯔꯝꯃꯤ꯫ ꯃꯈꯣꯏꯒꯤꯗ ꯂꯩꯔꯤꯕ ꯁꯟꯕꯤ ꯑꯅꯤ ꯑꯁꯤ ꯃꯕꯨꯛꯁꯨ ꯌꯥꯝꯅ ꯐꯩ, ꯃꯕꯨꯛ ꯇꯞꯄꯤ, ꯃꯄꯨ ꯅꯤꯡꯉꯤ, ꯇꯥꯏꯕꯪ ꯃꯤꯔꯣꯜ ꯐꯖꯅ ꯈꯪꯉꯤ꯫ ꯃꯄꯨꯅꯁꯨ ꯃꯈꯣꯏꯕꯨ ꯌꯥꯝꯅ ꯂꯨꯅ ꯆꯥꯅ ꯇꯧꯖꯩ꯫ ꯑꯁꯨꯝꯅ ꯑꯕꯦꯊꯣꯏꯅ ꯁꯪꯒꯣꯝ ꯑꯗꯣ ꯀꯟꯅ ꯁꯨꯝꯂꯤ꯫ ꯇꯥꯟꯖꯥꯁꯤꯗ ꯇꯣꯝꯕꯤꯔꯩꯗꯨ ꯃꯆꯥꯒꯤ ꯅꯥꯛꯇ ꯂꯥꯛꯏ꯫ ꯑꯗꯨꯒ ꯍꯥꯏꯔꯦ, "ꯁꯖꯤꯛ ꯑꯃꯠꯇ ꯂꯩꯈꯤꯗꯕꯅꯤꯅꯦ ꯅꯪꯕꯣ, ꯀꯃꯥꯏꯅ ꯇꯧꯕ ꯇꯥꯕ?" ꯃꯃꯥꯔꯣꯝꯗ ꯍꯥꯏꯐꯦꯠ ꯑꯣꯟꯊꯣꯛꯇꯨꯅ, "ꯏꯃꯥꯅ ꯈꯔ ꯐꯥꯟꯕꯤꯔꯣ ꯍꯧꯖꯤꯛꯀꯤꯗꯤ, ꯍꯣꯔꯦꯟ ꯑꯩꯅ ꯈꯔ ꯌꯥꯝꯅ ꯑꯃꯨꯛ ꯐꯥꯜꯂꯒꯦ." "ꯅꯃꯥꯏ ꯅꯃꯤꯠꯁꯨ ꯇꯥꯔꯝꯈꯤꯔꯣꯏꯅꯦ ꯅꯪ." "ꯇꯥꯗ꯭ꯔꯤꯗ ꯏꯃꯥ, ꯁꯪꯒꯣꯝ ꯁꯨꯝꯕꯁꯨ ꯋꯥꯠꯂꯤ." "ꯏꯃꯥ ꯑꯣꯏꯅ ꯁꯨꯝꯕꯤꯔꯣꯔꯣ?" "ꯌꯥꯅꯤꯌꯦ ꯏꯃꯥ, ꯑꯗꯨꯒꯤ ꯁꯔꯨꯛꯄꯨꯗꯤ ꯁꯪꯒꯣꯝ ꯍꯥꯞꯅꯕ ꯀꯣꯔꯐꯨꯗꯣ ꯑꯗꯨ ꯑꯣꯏꯅ ꯄꯨꯊꯣꯛꯄꯤꯔꯣ, ꯑꯗꯨꯒ ꯏꯁꯤꯡ ꯌꯥꯎꯕ ꯄꯨꯟꯗꯨꯒ." "ꯍꯣꯏ ꯍꯣꯏ." ꯇꯣꯝꯕꯤꯔꯩ ꯃꯃꯥꯏ ꯂꯩꯗꯨꯅ ꯏꯃꯨꯡꯂꯣꯝꯗ ꯆꯪꯈꯤ꯫ ꯑꯕꯦꯊꯣꯏꯅ ꯁꯪꯒꯣꯝꯗꯨ ꯃꯈꯥ ꯇꯥꯅ ꯁꯨꯝꯃꯤ꯫ ꯑꯃꯨꯕꯤꯗꯨ ꯁꯨꯝꯕ ꯂꯣꯏꯔꯗꯨꯅ ꯑꯉꯥꯡꯕꯤꯗꯨ ꯑꯃꯨꯛ ꯁꯨꯝꯂꯦ꯫ ꯁꯪꯒꯣꯝ ꯁꯨꯝꯕꯁꯨ ꯌꯥꯝꯅ ꯍꯩ ꯑꯕꯦꯊꯣꯏꯁꯤ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯑꯣꯏꯔꯤꯕ ꯀꯨꯆꯨ ꯑꯁꯤꯒ ꯁꯪꯒꯣꯝ ꯀꯨꯆꯨ ꯑꯁꯤꯒꯗꯤ ꯑꯣꯟꯊꯣꯛꯅ ꯈꯦꯠꯅꯈ꯭ꯔꯦ꯫ ꯍꯥꯃꯨꯛꯀ ꯌꯦꯔꯨꯝꯒ ꯍꯥꯏꯕꯗꯨꯅꯤ꯫ ꯂꯝꯕꯤ ꯂꯝꯈꯥꯡꯗ ꯃꯥꯕꯨ ꯎꯕ ꯃꯤꯑꯣꯏꯁꯤꯡꯅ ꯃꯥꯒꯤ ꯃꯁꯛ ꯎꯕꯗ ꯍꯦꯛ-ꯍꯦꯛꯁꯨ ꯂꯛꯅꯩ꯫ ꯑꯗꯨꯕꯨ ꯑꯕꯦꯊꯣꯏ ꯃꯉꯣꯟꯗ ꯐꯅ ꯃꯤꯅ ꯂꯛꯅꯔꯕꯁꯨ ꯁꯨꯡꯁꯥꯎ ꯍꯦꯛ ꯁꯥꯎꯗꯦ꯫ ꯑꯁꯨꯝ ꯇꯧꯅ ꯃꯍꯥꯛ ꯁꯪꯒꯣꯝ ꯁꯨꯝꯕꯗꯨ ꯄꯨꯡꯂꯣꯏ ꯂꯣꯏꯔꯦ꯫ ꯁꯪꯒꯣꯝ ꯁꯨꯝꯕ ꯂꯣꯏꯔꯕꯗ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯍꯣꯟꯗꯣꯛꯇꯨꯅ ꯍꯥꯏꯖꯩ, "ꯂꯣꯏꯔꯦꯗꯅ ꯍꯧꯖꯤꯛꯇꯤ, ꯃꯁꯤꯁꯨ ꯑꯋꯥꯕ ꯊꯕꯛ ꯑꯃꯅꯤꯀꯣ꯫ ꯂꯣꯏꯔꯕꯅꯤꯅ ꯐꯔꯦ." ꯃꯥꯅ ꯄꯥꯏꯔꯤꯕ ꯆꯐꯨ ꯑꯗꯨꯒꯤ ꯇꯪꯈꯥꯏꯗꯤ ꯍꯦꯜꯂꯦ꯫ ꯍꯥꯟꯅꯒꯤ ꯇꯪꯈꯥꯏ ꯍꯦꯟꯕ ꯑꯃꯁꯨ ꯀꯣꯔꯐꯨꯗ ꯍꯥꯞꯇꯨꯅ ꯊꯝꯈ꯭ꯔꯕꯅꯤ꯫ ꯁꯪꯒꯣꯝ ꯌꯥꯎꯕ ꯆꯐꯨꯗꯨ ꯊꯥꯡꯗꯨꯅ ꯌꯨꯝꯂꯣꯝꯗ ꯆꯪꯏ꯫ ꯃꯥꯡꯒꯣꯜ ꯑꯗꯨꯗꯅ ꯁꯪꯒꯣꯝ ꯌꯥꯎꯕ ꯀꯣꯔꯐꯨꯒ ꯏꯁꯤꯡ ꯄꯨꯟ ꯑꯃꯒ ꯂꯩꯔꯤ꯫ ꯑꯕꯦꯊꯣꯏꯅ ꯃꯃꯥꯕꯨ ꯀꯧꯏ,
Ima! Ima! Hoi ima! Ay sangom sumba loire! Mapalda mo tutulo! Dombiray sumapalda sa tugli. Loire hai bro! Sangom sumba loire! Ima na mukta ay niyon matya na basemla mo. Ay may mitsa amukta pataruge. Hoi hoi, ima tawiragi. Asi hai na makada ngeklaw na pamtare. Abethoi na mamada hairami. Ima! Isinga yam na yalo nuko. Maming tanggi yalo. Hoi hoi. Abethoi imong da jangkre. Dombiray na sa puda yauriba sangom do korfuda haijali. Korfuda munna yengladuna. Magi sangom sibo. Ngasidi nahan kay gisang do iyo fataba malida. Nangaro hena mapung phana sumdraba zala. Khulay kay adugi miyoy singna. Mama masa makoy ani na yonba sangom bu. Yam na pam na layne. Jane. Makoy gi thonggal dagi. Mathak lomda thonggal ani chalaga. Sangom yonba imung amasulay. Khulay kay adugi miyoy singna. Makoy ani gi sangom bu. Hekta sangdamne. Khura chawba na tonu da yengduna hai. Idaw ibungo. Tombiray gi masa na piyama libida. Makoy gi sangom da diyo thok na mahaw laikre. Chak chaba loirakpada nungtigi khajik totbane. Aykhoy gidi ibema sakhenbi hoidagi oina lawida. Ayukta hek thai. Makoy gi dubu hawbrane. Mina kaya hawtena hainida. Hawrida hawtira mahawga khangba janatida. Ainaga athumba khara pamjare. Ija imausina thumna hekta lolamgani. Aigidi thumba thumladi yare. Balo heida. Nangi wasi taraga idi nokbu nokningli. Mina hainabada. Aina sum tabu afam ama layliye. Makoy gi sakhenbi hoini yonba sangom madudi. Ising yamna yali haibra kaino. Maduma aidi khangludrida. Hoida ado nachinthi haini ei. Isu haigadra mahakni yonba sangom madudi mahaw di onthok na laikre. Adudi nongma layraga thakpa tabani. Tabani. Asunna laikai aduna haina bo afam kaya ama laikre. Masipumba sakhenbi masu khanglibani. Yum duda matay manaw makoy anita layzay. Masasu amata pokte. Pokani haibagi thajabadi makoy gi maphamda laydre. Chahibudi pakyam yamba natri makoy anisu sanbi loiduna sangom sumni. Makoy gisu sanbi ani khak lay. Loina masapoi nongti gi sangom sumni. Sumliba asisu onthok na wana sumkhrabajani. Layriba sanbi anido masing kharathi. Sangom sumlingai makhong na kaurakpada. Sangom safudagi sangom haidokhibasu konggaini. Anambana sangom sumbagi thabaksi. Sakhenbigi mapuroiba thoksaw na tawi. Thoksaw mayumgi dhari duda phamthaduna. Hai, taribra. Ay sangom sumba loireko. Iwam basalula. Sakhenbi su imongdagi ilib mapida. Sem duna tholai aduga haire. Kayambu thoke. Yamna tanna kumai. Kayambu oini. Lairiba sanbi ani sinaga masing thibane. Khara khaktane. Sakhenbi phamthaduna. Layriba korfuda mamit anido laukthokduna yengi aduga hai. Asi khakta. Manine ahenba sumba ngamdre. Nupa sidi yamna yamde kamaina tawdoiba. Upai leitre. Kharasi oina yolur. Aidiba pelabani. Ngasise sangom khara yamna yolaga. Kaithildagi ngamsa amatang leiraga. Chage haina khanbani. Tokladrane. Haujikpu kari nganoda. Kona sausa enbi. Nang nasu nongmata pijabiba nate. Ahoy ibungo tu. Ahawba samandadana laikase matu hawrabani yung. Aisu khangi kaidorage. Nang phangle thabak suba chatpa ngamde haidana yumda adum leire. Aina su ngamba nate. Sangom yonba asina sinphamdi oire haibabu. Thokliba sangom mata asida. Nupa aikhoi ani sum wabi henjilagani ko. Ate di khangde. Nongmagi zaradi khak heloi. Yarese ngangduna leiraga thengkinabani. Chalo. Sangom siyolur. Sakhenbi korfuda hanna amuka yengduna hai. Yamdi yam khidreda sibo. Nupa nangbo ising kayam yange. Kharadi sum yan khrabani. Kharaga yan khise khara yamnaba. Hera nupiya. Amuk yansiladi sangom malaroy. Ho kaisi tawri. Asi haiduna. Nakanda layriba ising yawba pundo tapai aduga. Korfudu hekta haijali. Thokzauna. Sakhenbi. Kaino minangbo. Henman krimi nangbo. Aina so pani amna yan khrabani haba. Sakhenbi nangbo sangom mandre minangbo. Pundu makhada thamduna. Si oiradi yari kaino. Nang sidiko. Nupa ai chatlage. Aina thokpa ngamnaba yolurage. Korphuse ai kokthak amukta thonggalause. Asi haiduna phi masana phaija saduna makokta thammi.
ꯊꯣꯛꯆꯥꯎꯅ ꯀꯣꯔꯐꯨ ꯃꯆꯥ ꯑꯗꯨꯕꯨ ꯑꯉꯧꯕ ꯐꯤꯅ ꯐꯖꯅ ꯈꯨꯝꯖꯤꯟꯗꯨꯅ ꯑꯩ ꯊꯥꯡꯒꯠꯂꯛꯑꯒꯦꯀꯣ ꯍꯥꯏꯗꯨꯅ ꯊꯥꯡꯒꯠꯇꯨꯅ ꯀꯣꯛꯊꯛꯇꯨꯗ ꯊꯝꯃꯤ꯫ ꯌꯥꯔꯦ ꯆꯠꯂꯣ꯫ ꯅꯨꯄꯥ ꯑꯩ ꯆꯠꯂꯨꯈꯤꯒꯦꯍꯦ꯫ ꯅꯨꯄꯤ ꯆꯩꯗꯗꯤ ꯆꯥꯔꯛꯇꯕ ꯑꯣꯏꯌꯨꯀꯣ ꯅꯪ꯫ ꯑꯁꯤꯕꯨ ꯋꯥꯅꯤꯅ ꯍꯥꯏꯔꯝꯗꯨꯅ ꯊꯣꯡꯒꯥꯜ ꯑꯗꯨꯝꯗ ꯊꯣꯛꯈꯤ꯫ ꯃꯥꯅ ꯊꯣꯡꯒꯥꯜ ꯍꯦꯛ ꯌꯧꯕꯒ ꯑꯕꯦꯊꯣꯏꯁꯨ ꯃꯀꯣꯛꯇ ꯁꯪꯒꯣꯝ ꯌꯥꯎꯕ ꯀꯣꯔꯐꯨꯗꯨ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯑꯕꯦꯊꯣꯏꯕꯨ ꯎꯕꯗ ꯁꯛꯍꯦꯟꯕꯤ ꯃꯈꯣꯏꯗꯋꯗꯨ ꯁꯥꯎꯅꯤꯡꯕ ꯐꯥꯎꯏ꯫ ꯁꯛꯇꯥꯁꯤꯒ ꯍꯦꯛ ꯃꯥꯌꯣꯛꯅꯩꯗ ꯄꯦꯜꯂꯕꯅꯤꯗ ꯑꯩꯗꯤ ꯂꯥꯏꯃ ꯑꯣꯟꯊꯣꯛꯅ ꯇꯟꯖꯈ꯭ꯔꯦ꯫ ꯃꯄꯨꯛꯅꯤꯡꯗ ꯑꯁꯨꯝꯅ ꯈꯟꯕ ꯇꯥꯔꯕꯁꯨ ꯑꯕꯦꯊꯣꯏꯕꯨ ꯃꯥꯅ ꯏꯪꯅ ꯇꯞꯅ ꯀꯧꯏ꯫ ꯑꯕꯦꯊꯣꯏ ꯅꯪ ꯁꯪꯒꯣꯝ ꯌꯣꯟꯕ ꯊꯣꯛꯂꯛꯏꯔꯣ? ꯑꯍꯣꯏ ꯏꯅꯝꯃ꯫ ꯏꯅꯝꯃꯁꯨ ꯊꯣꯛꯂꯛꯏꯅꯤ ꯆꯠꯃꯤꯟꯅꯈ꯭ꯔꯁꯤ꯫ ꯑꯍꯣꯏ ꯏꯅꯝꯃ꯫ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯆꯠꯃꯤꯟꯅꯩ꯫ ꯑꯕꯦꯊꯣꯏꯗ ꯋꯥ ꯍꯪꯖꯤꯜꯂꯛꯏ꯫ ꯉꯥꯏꯈꯣꯅꯦ ꯅꯪꯒꯤꯗꯣ ꯌꯥꯝꯅ ꯂꯨꯝꯕ ꯃꯥꯜꯂꯤ ꯁꯪꯒꯣꯝꯕꯨ ꯀꯌꯥꯝ ꯊꯣꯛꯀꯦ? ꯏꯅꯝꯃ ꯍꯥꯟꯅꯒꯨꯝ ꯑꯗꯨꯝ ꯊꯣꯛꯏꯗ꯫ ꯅꯈꯣꯏꯒꯤꯗꯤ ꯁꯟꯗꯣ ꯌꯥꯝꯅ ꯐꯩ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯑꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯃꯆꯤꯡ ꯐꯠꯇꯦ꯫ ꯑꯃꯣꯝꯅꯕꯨ ꯑꯁꯨꯛ ꯃꯆꯤꯡ ꯐꯠꯇꯕꯁꯦ ꯀꯔꯤꯅꯣ ꯈꯪꯗꯦ꯫ ꯁꯪꯒꯣꯝꯗꯣ ꯌꯥꯝꯅ ꯁꯨꯝꯕ ꯉꯝꯗꯦ ꯊꯨꯠꯇꯅꯤ ꯊꯣꯛꯂꯤꯕ ꯉꯁꯤꯁꯨ ꯁꯦꯜꯒꯁꯨ ꯑꯃꯠꯇ ꯐꯪꯂꯔꯣꯏ꯫ ꯏꯅꯝꯃ ꯑꯩꯈꯣꯏꯒꯤꯁꯤꯁꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯍꯥꯏꯕꯗꯨꯅꯤꯗ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯗꯨꯅ ꯆꯠꯂꯤꯉꯩꯗ ꯅꯨꯄꯤ ꯑꯃ ꯊꯣꯛꯂꯛꯇꯨꯅ ꯀꯧꯔꯦ꯫ ꯏꯕꯦꯝꯃ ꯏꯕꯦꯝꯃ ꯑꯕꯦꯊꯣꯏ ꯑꯃꯨꯛꯇ ꯉꯥꯏꯈꯣ ꯍꯥꯏ꯫ ꯃꯈꯨꯠꯇ ꯈꯨꯖꯥꯏ ꯑꯃꯁꯨ ꯄꯥꯏ꯫ ꯃꯈꯣꯏ ꯑꯅꯤ ꯆꯞ ꯂꯦꯞꯄꯤ꯫ ꯑꯕꯦꯊꯣꯏꯅ ꯏꯃꯥꯕꯣ ꯁꯪꯒꯣꯝ ꯂꯧꯒꯦꯔꯥ? ꯍꯣꯏ ꯂꯧꯒꯦ ꯅꯪꯕꯨ ꯂꯥꯛꯄ ꯉꯥꯏꯔꯝꯂꯤꯅꯦ꯫ ꯅꯥꯀꯜ ꯑꯗꯣꯝꯗ ꯆꯪꯁꯤꯜꯂꯤ꯫ ꯑꯕꯦꯊꯣꯏꯅ ꯏꯃꯥꯕꯣ ꯀꯣꯔꯐꯨꯁꯦ ꯑꯃꯨꯛꯇ ꯊꯥꯡꯊꯕꯤꯌꯣ꯫ ꯍꯣꯏ ꯍꯣꯏ ꯍꯣꯏ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯣꯔꯐꯨꯗ ꯃꯈꯥꯗ ꯊꯥꯡꯊꯩ꯫ ꯁꯛꯍꯦꯟꯕꯤꯗꯤ ꯃꯥꯒꯤ ꯃꯄꯨꯛꯅꯤꯡꯗ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯦ꯫ ꯄꯨꯟꯅ ꯆꯠꯃꯤꯟꯅꯔꯒ ꯃꯉꯣꯟꯗꯒꯤ ꯁꯪꯒꯣꯝꯒ ꯂꯩꯔꯗꯅ ꯀꯣꯔꯐꯨ ꯃꯊꯛꯇ ꯈꯨꯝꯖꯤꯜꯂꯤꯕ ꯑꯉꯧꯕ ꯐꯤꯗꯣ ꯍꯥꯏꯗꯣꯛꯇꯨꯅ ꯈꯨꯖꯥꯏꯗꯨꯗ ꯁꯪꯒꯣꯝꯗꯣ ꯍꯩ ꯑꯗꯨꯒ ꯄꯤ꯫ ꯏꯃꯥꯕꯣ ꯁꯤꯗ ꯂꯩꯔꯦ꯫ ꯁꯦ ꯁꯦꯜꯅ ꯁꯤꯗ ꯂꯩꯔꯁꯤ ꯍꯌꯦꯡꯁꯨ ꯂꯧꯒꯗꯣꯏꯅꯤ ꯑꯩꯈꯣꯏꯗ ꯆꯪꯉꯝꯃꯨꯀꯣ꯫ ꯍꯣꯏ ꯍꯣꯏ ꯏꯃꯥꯕꯣ꯫ ꯀꯣꯔꯐꯨꯗ ꯃꯀꯣꯛꯇ ꯑꯃꯨꯛ ꯊꯥꯡꯒꯠꯂꯤ꯫ ꯁꯛꯍꯦꯟꯕꯤꯒ ꯃꯈꯣꯏ ꯑꯅꯤ ꯑꯃꯨꯛ ꯆꯠꯃꯤꯟꯅꯩ꯫ ꯁꯛꯍꯦꯟꯕꯤ ꯃꯥꯒꯤ ꯃꯁꯥꯗ ꯀꯜꯂꯛꯄ ꯈꯝꯕꯟꯕꯗꯨ ꯑꯗꯨꯃꯛ ꯐꯥꯎꯔꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯁꯪꯒꯣꯝ ꯌꯣꯟꯕ ꯆꯠꯃꯤꯟꯅꯕ ꯑꯁꯤꯗ ꯑꯕꯦꯊꯣꯏꯗꯒꯤꯗ ꯃꯤꯅ ꯁꯪꯒꯣꯝ ꯂꯩ꯫ ꯃꯗꯨꯗ ꯁꯛꯍꯦꯟꯕꯤ ꯍꯦꯟꯅ ꯁꯥꯎꯅꯤꯡꯉꯤ꯫ ꯃꯈꯣꯏ ꯑꯅꯤ ꯂꯝꯕꯤꯗꯨꯗ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯆꯠꯂꯤ꯫ ꯑꯕꯦꯊꯣꯏꯅ ꯍꯥꯏ ꯏꯅꯝꯃꯒꯤꯗꯤ ꯑꯃꯠꯇ ꯌꯣꯟꯗ꯭ꯔꯤ ꯅꯍꯥꯟꯈꯩ ꯀꯅꯥꯅ ꯂꯩꯒꯦ? ꯍꯣ ꯏꯕꯦꯝꯃ ꯂꯩꯁꯥꯕꯤ ꯅꯪꯅ ꯌꯣꯟꯕ ꯁꯪꯒꯣꯝꯇ ꯑꯣꯏꯅ ꯃꯤ ꯄꯨꯝꯅꯃꯛꯅ ꯇꯥꯟꯅꯈ꯭ꯔꯦ꯫ ꯑꯩꯗꯤ ꯁꯪꯒꯣꯝ ꯑꯃꯠꯇ ꯁꯤꯠꯇ꯭ꯔꯦ ꯈꯣꯏꯗꯧꯁꯦ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯦ ꯑꯩꯗꯤ ꯁꯦꯜꯁꯨ ꯑꯃꯠꯇ ꯐꯪꯗ꯭ꯔꯤ ꯉꯁꯤꯒꯤ꯫ ꯏꯅꯝꯃ ꯑꯗꯨꯝꯅ ꯈꯟꯕ ꯍꯧꯅꯗꯦꯗ꯫ ꯍꯥꯏꯅꯔꯤꯉꯩ ꯇꯥꯃꯨꯒꯤ ꯃꯃꯧ ꯅꯨꯄꯤ ꯊꯣꯏꯕꯤꯗꯣ ꯊꯣꯡꯒꯥꯜꯗ ꯊꯣꯛꯂꯛꯏ꯫ ꯃꯆꯦ ꯁꯛꯍꯦꯟꯕꯤꯕꯨ ꯎꯔꯗꯨꯅ ꯀꯧꯏ꯫ ꯏꯆꯦ ꯁꯛꯍꯦꯟꯕꯤ ꯁꯪꯒꯣꯝ ꯈꯤꯇ ꯂꯧꯍꯧꯒꯦ꯫ ꯃꯈꯣꯏ ꯑꯅꯤ ꯍꯥꯏꯖꯤꯜꯂꯤ꯫ ꯁꯛꯍꯦꯟꯕꯤꯅ ꯁꯪꯒꯣꯝ ꯍꯥꯏꯕ? ꯍꯣꯏ ꯂꯧ꯫ ꯃꯀꯣꯛꯇꯒꯤ ꯀꯣꯔꯐꯨꯗ ꯃꯈꯥꯗ ꯊꯥꯡꯊꯩ ꯑꯗꯨꯒ ꯈꯨꯖꯥꯏ ꯑꯗꯨꯗ ꯁꯪꯒꯣꯝꯗꯣ ꯍꯩꯊꯩ꯫ ꯊꯣꯏꯕꯤꯅ ꯁꯪꯒꯣꯝ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯍꯥꯏ ꯏꯆꯦ ꯁꯪꯒꯣꯝꯁꯤꯕꯨ ꯏꯁꯤꯡ ꯀꯌꯥꯝ ꯌꯥꯜꯂꯕꯒꯦ? ꯃꯍꯤ ꯉꯥꯛꯇ ꯏꯔꯨ ꯆꯦꯜꯂꯦ꯫ ꯏꯅꯥꯎ ꯏꯁꯤꯡꯒ ꯌꯥꯟꯕ ꯂꯥꯛꯄ ꯁꯪꯒꯣꯝꯒ ꯅꯠꯇꯦꯀꯣ ꯑꯩꯒꯤꯁꯦ ꯁꯟꯗꯒꯤ ꯍꯦꯛ ꯁꯨꯝꯂꯛꯄꯒ ꯑꯗꯨꯝ ꯄꯨꯔꯛꯂꯕꯅꯤ꯫ ꯃꯥꯟꯗꯦꯗ ꯏꯆꯦ ꯀꯩꯅꯣꯝꯃ ꯏꯇꯧ ꯇꯧꯏ ꯅꯍꯥꯟꯈꯩꯗꯤ ꯏꯃꯥꯅ ꯂꯧꯗꯨꯅ ꯄꯨꯁꯤꯜꯂꯛꯄꯅꯤ ꯁꯤꯗꯤ ꯍꯦꯟꯃꯟꯈ꯭ꯔꯦ꯫ ꯀꯩꯅꯣꯗ ꯊꯣꯏꯕꯤ ꯅꯪꯁꯨ ꯄꯪꯍꯥꯏꯗ ꯍꯥꯏꯖꯤꯜꯂꯦ꯫ ꯁꯔꯤꯁꯣ ꯂꯥꯏ ꯄꯟꯗꯨꯅ ꯍꯥꯏꯔꯤ ꯏꯁꯤꯡꯒ ꯌꯥꯟꯕ ꯅꯠꯇꯦ꯫ ꯃꯥꯒꯤ ꯋꯥꯗꯨ ꯊꯥꯖꯅꯕ ꯍꯣꯠꯅꯕꯗ ꯂꯥꯏꯕꯨ ꯀꯔꯤꯁꯨ ꯂꯩꯇꯅ ꯈꯟꯗꯨꯅ ꯍꯦꯛꯇ ꯋꯥꯁꯛꯏ꯫ ꯃꯁꯥꯗ ꯃꯗꯨꯒꯤ ꯑꯀꯤꯕ ꯀꯔꯤꯁꯨ ꯂꯩꯇꯦ꯫ ꯊꯣꯏꯕꯤꯅ ꯈꯨꯖꯥꯏꯗ ꯌꯥꯎꯔꯤꯕ ꯁꯪꯒꯣꯝ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯁꯤꯕꯨ ꯁꯪꯒꯣꯝꯅꯤ ꯍꯥꯏꯗꯅ ꯂꯣꯟꯗꯨꯅ ꯊꯛꯄ ꯍꯧꯅꯗꯦꯗ ꯑꯁꯨꯛ ꯌꯥꯝꯅ ꯏꯁꯤꯡ ꯌꯥꯟꯕ꯫ ꯏꯆꯦ ꯅꯪꯒꯤ ꯁꯪꯒꯣꯝꯁꯦ ꯑꯩ ꯂꯧꯖꯔꯔꯣꯏꯒꯦ ꯁꯥꯎꯕ ꯌꯥꯗꯦ ꯀꯣꯔꯐꯨꯁꯤꯗ ꯑꯃꯨꯛ ꯍꯩꯖꯤꯜꯂꯒꯦꯀꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯨꯖꯥꯏꯗꯨ ꯊꯥꯡꯒꯠꯇꯨꯅ ꯃꯗꯨꯗ ꯌꯥꯎꯕ ꯁꯪꯒꯣꯝꯗꯨ ꯀꯣꯔꯐꯨꯗ ꯍꯦꯛꯇ ꯍꯩꯖꯤꯜꯂꯤ꯫ ꯊꯣꯏꯕꯤ ꯀꯩꯅꯣꯅꯦ ꯅꯪ ꯇꯧꯏꯗꯨꯕꯣ? ꯈꯨꯂꯪꯈꯥꯅꯦꯕꯁꯦ ꯈꯨꯂꯪꯈꯥ ꯑꯣꯏꯔꯁꯨ ꯍꯩꯖꯤꯜꯂꯦ ꯏꯆꯦ ꯁꯪꯒꯣꯝ ꯂꯧꯒꯦ ꯍꯥꯏꯕꯅꯦ ꯏꯁꯤꯡ ꯂꯩꯒꯦꯗꯤ ꯍꯥꯏꯈꯤꯗꯦꯗꯅ ꯑꯩ꯫ ꯁꯛꯍꯦꯟꯕꯤ ꯃꯁꯥꯗ ꯏꯀꯥꯏꯕ ꯑꯃꯗꯤ ꯐꯥꯎꯏ꯫ ꯊꯣꯏꯕꯤꯅ ꯑꯕꯦꯊꯣꯏꯗ ꯌꯦꯡꯗꯨꯅ ꯑꯕꯦꯊꯣꯏ ꯅꯪꯉꯣꯟꯗꯒꯤ ꯑꯣꯏꯅ ꯂꯧꯕ ꯇꯥꯔꯦ꯫ ꯏꯅꯝꯃ ꯁꯤꯗ ꯍꯥꯏꯔꯛꯑꯣ꯫ ꯑꯕꯦꯊꯣꯏꯗꯒꯤ ꯑꯣꯏꯅ ꯁꯪꯒꯣꯝꯗ ꯂꯧꯕ ꯇꯥꯔꯦ꯫ ꯑꯕꯦꯊꯣꯏꯅ ꯍꯩꯔꯛꯂꯤꯕ ꯁꯪꯒꯣꯝ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯖꯩ ꯁꯤꯅꯤꯗꯅ ꯁꯪꯒꯣꯝ ꯍꯥꯏꯕꯗꯣ꯫ ꯏꯆꯦ ꯑꯃꯨꯛꯇ ꯌꯦꯡꯕꯤꯌꯨ ꯁꯪꯒꯣꯝ ꯍꯥꯏꯕꯁꯦ ꯁꯨꯃꯥꯏꯅ ꯇꯧꯒꯗꯕꯅꯤ꯫ ꯏꯆꯦꯒꯤꯗꯤ ꯏꯁꯤꯡꯒꯤ ꯏꯁꯤꯡ ꯉꯥꯛꯇ ꯉꯥꯏꯔꯦ ꯀꯅꯥꯅꯁꯨ ꯂꯧꯅꯤꯡꯂꯔꯣꯏ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯕꯦꯊꯣꯏꯗ ꯁꯦꯜ ꯄꯤ꯫ ꯁꯪꯒꯣꯝ ꯌꯥꯎꯔꯕ ꯈꯨꯖꯥꯏ ꯑꯗꯨ ꯄꯥꯏꯗꯨꯅ ꯌꯨꯝꯂꯣꯝꯗ ꯆꯪꯈꯤ꯫ ꯏꯅꯝꯃ ꯆꯠꯂꯁꯦ꯫ ꯁꯛꯍꯦꯟꯕꯤ ꯃꯥꯗꯤ ꯃꯊꯃꯣꯏꯗ ꯀꯟꯅ ꯁꯥꯎꯔꯤ꯫ ꯑꯕꯦꯊꯣꯏꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥ ꯑꯗꯨꯗ
ꯃꯃꯥꯏ ꯁꯠ ꯂꯩꯊꯣꯛꯇꯨꯅ ꯑꯕꯦꯊꯣꯏꯗ ꯌꯦꯡꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏ ꯍꯣ ꯅꯪ ꯅꯊꯟꯇ ꯌꯣꯜꯂꯔꯣꯏ ꯏꯕꯦꯝꯃ ꯑꯩꯗꯤ ꯁꯪꯒꯣꯝꯒ ꯑꯃꯠꯇ ꯌꯣꯜꯂꯔꯣꯏ ꯀꯩ ꯀꯥꯟꯅꯗꯕꯗ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯃꯥꯒꯤ ꯁꯪꯒꯣꯝ ꯌꯥꯎꯕ ꯀꯣꯔꯐꯨꯗꯣ ꯃꯈꯣꯡꯗꯨꯅ ꯊꯣꯛ ꯀꯥꯎꯊꯣꯛꯏ ꯃꯗꯨꯗ ꯀꯣꯔꯐꯨꯗꯨ ꯊꯔꯣ ꯊꯔꯣ ꯑꯣꯟꯗꯨꯅ ꯌꯥꯎꯔꯝꯕ ꯁꯪꯒꯣꯝ ꯃꯈꯩꯗꯣ ꯃꯐꯝꯗꯨꯗ ꯂꯣꯏꯅ ꯍꯩꯗꯣꯛꯏ ꯃꯇꯧꯗꯨꯗ ꯑꯕꯦꯊꯣꯏꯅ ꯑꯉꯛꯄ ꯑꯃ ꯐꯥꯎꯅ ꯏꯅꯝꯃꯅ ꯇꯧꯕꯤꯔꯤꯕꯁꯤꯕꯨ ꯀꯩꯅꯣ ꯁꯪꯒꯣꯝꯁꯦ ꯂꯣꯏꯅ ꯃꯥꯡꯂꯤ ꯃꯥꯡꯅꯤꯡ ꯃꯥꯡꯁꯅꯨ ꯅꯊꯧ ꯅꯠꯇꯦ ꯏꯕꯦꯝꯃ ꯅꯪꯒꯤ ꯁꯪꯒꯣꯝ ꯌꯣꯟꯒꯗꯕꯗꯣ ꯑꯗꯨꯝ ꯆꯠꯆꯧꯔꯣ ꯏꯅꯝꯃ ꯑꯕꯦꯊꯣꯏ ꯃꯈꯥ ꯇꯥꯔꯝꯗ ꯀꯣꯔꯐꯨꯗꯣ ꯃꯀꯣꯛꯇ ꯊꯝꯗꯨꯅ ꯆꯠꯈ꯭ꯔꯦ ꯁꯛꯍꯦꯟꯕꯤꯗꯤ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯦ ꯑꯕꯦꯊꯣꯏꯕꯨ ꯌꯦꯡ ꯃꯆꯤꯟꯗ ꯍꯥꯏꯖꯩ ꯅꯪ ꯃꯉꯥꯏꯔꯤꯅꯤ ꯍꯥ ꯈꯪꯉꯣꯏꯗ꯭ꯔꯗꯨ ꯅꯪ ꯑꯩꯅ ꯀꯩꯗꯧꯔꯛꯀꯦ ꯌꯦꯡꯉꯣ ꯀꯅꯥꯒꯤ ꯁꯪꯒꯣꯝ ꯌꯣꯟꯕ ꯌꯣꯜꯍꯜꯂꯣꯏꯒꯦꯕ ꯈꯪꯅꯦꯕ ꯀꯔꯤꯁꯨ ꯂꯩꯇ꯭ꯔꯕꯤ ꯅꯪꯒꯨꯝꯕꯅ ꯑꯩꯕꯨ ꯍꯦꯛꯇ ꯎꯁꯤꯠꯇꯕ ꯌꯥꯕ꯭ꯔꯥ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡ ꯑꯁꯤꯅ ꯅꯪꯇꯒꯤ ꯁꯪꯒꯣꯝꯕꯨ ꯄꯥꯝꯅ ꯊꯛꯅꯕ ꯌꯦꯡꯒꯦꯕ ꯁꯪꯒꯣꯝ ꯌꯣꯟꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯅꯪ ꯌꯦꯡꯒꯦꯕ ꯑꯁꯨꯝꯅ ꯐꯠꯇꯅ ꯈꯟꯗꯨꯅ ꯂꯩꯃꯥꯏꯗ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯀꯣꯔꯐꯨ ꯑꯗꯣ ꯃꯈꯨꯠꯅ ꯇꯥꯞ ꯈꯨꯟꯒꯠꯇꯨꯅ ꯃꯌꯨꯝꯂꯣꯝꯗ ꯆꯪꯗ꯭ꯔꯤꯡ ꯆꯠꯈꯤ ꯑꯕꯦꯊꯣꯏ ꯃꯥꯒꯤ ꯁꯪꯒꯣꯝꯗꯨ ꯐꯖꯅ ꯌꯣꯜꯂꯤ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯅꯁꯨ ꯃꯥꯒꯤ ꯁꯪꯒꯣꯝꯁꯤ ꯌꯥꯝꯅ ꯄꯥꯝꯅ ꯆꯥꯅꯩ ꯌꯨꯝꯊꯣꯡ ꯑꯌꯥꯝꯕꯅ ꯃꯥꯒꯤ ꯁꯪꯒꯣꯝ ꯂꯧꯏ ꯂꯩꯀꯥꯏꯅ ꯍꯥꯏꯅꯕ ꯋꯥꯐꯝ ꯑꯃꯁꯨ ꯂꯩ ꯍꯣ ꯏꯕꯦꯝꯃ ꯃꯈꯥꯔꯣꯝꯒꯤ ꯑꯕꯦꯊꯣꯏꯅ ꯌꯣꯟꯕ ꯁꯪꯒꯣꯝ ꯊꯛꯂꯕꯗꯤ ꯑꯅꯥꯕ ꯐꯥꯎ ꯃꯁꯥ ꯀꯟꯈꯠꯂꯤ ꯐꯩ ꯍꯥꯏꯅꯔꯤꯕꯅꯤꯅꯦ ꯍꯩꯃꯥ ꯑꯁꯦꯡꯀꯤꯔꯣ ꯅꯪꯅ ꯍꯥꯏꯔꯤꯁꯤꯕꯣ ꯍꯣꯏ ꯃꯥꯅꯤ ꯑꯗꯨꯗꯤ ꯌꯥꯝꯅ ꯐꯩꯅ ꯑꯩꯒꯤꯁꯨ ꯌꯨꯝꯒꯤ ꯏꯃꯥꯗꯣ ꯃꯁꯥ ꯅꯥꯗꯨꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕꯅꯤ ꯃꯉꯣꯟꯗꯒꯤ ꯁꯪꯒꯣꯝ ꯂꯧꯔꯒ ꯄꯤꯊꯛꯄ ꯇꯥꯕꯅꯤꯅꯦ ꯑꯗꯨꯗꯤ ꯍꯣꯏ ꯄꯤꯊꯛꯑꯣ ꯐꯠꯇꯕ꯭ꯔꯥ ꯌꯦꯡꯉꯨ ꯑꯁꯨꯝꯅ ꯑꯕꯦꯊꯣꯏꯅ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯁꯪꯒꯣꯝꯗ ꯌꯣꯜꯂꯝꯃꯤ ꯐꯅ ꯌꯥꯝꯅ ꯄꯨꯕꯅꯤ ꯂꯣꯏꯅ ꯌꯣꯟꯊꯣꯛꯈ꯭ꯔꯦ ꯃꯅꯤꯡꯗ ꯈꯔ ꯂꯦꯝꯍꯧꯔꯤ ꯃꯁꯤꯅ ꯑꯍꯜ ꯑꯃꯒꯤꯗꯃꯛꯇ ꯈꯥꯛꯄꯅꯤ ꯑꯍꯜ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯆꯪꯗꯨꯅ ꯁꯪꯒꯣꯝ ꯄꯤ ꯃꯍꯥꯛꯅ ꯑꯕꯦꯊꯣꯏ ꯂꯥꯏꯔ ꯈꯥꯡꯄꯣꯛ ꯑꯗꯨ ꯇꯝꯅ ꯆꯪꯁꯤꯜꯂꯤ ꯌꯨꯝ ꯑꯗꯨꯗ ꯑꯍꯜ ꯑꯣꯏꯔꯕ ꯇꯝꯄꯥꯛ ꯀꯧꯕꯤ ꯅꯨꯄꯤ ꯑꯃ ꯂꯩ ꯃꯆꯥ ꯃꯃꯧ ꯑꯃꯠꯇ ꯂꯩꯕ ꯅꯠꯇꯦ ꯌꯨꯝ ꯑꯗꯨꯗ ꯃꯍꯥꯛ ꯃꯊꯟꯇꯅꯤ ꯂꯩꯔꯤꯕ ꯁꯨꯃꯥꯡꯗꯨꯗ ꯂꯦꯞꯇꯨꯅ ꯀꯧꯏ ꯍꯣ ꯏꯕꯦꯟ ꯅꯁꯨ ꯂꯥꯛꯑꯦ ꯍꯣ ꯏꯕꯦꯟ ꯈꯨꯝꯂꯛꯇꯕ ꯑꯗꯨꯗ ꯈꯨꯝꯂꯛꯇꯦꯅꯦ ꯊꯣꯡꯁꯤꯗꯤ ꯍꯥꯡꯉꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯡꯒꯣꯟꯗ ꯀꯥꯈꯠꯇꯨꯅ ꯏꯃꯨꯡꯗ ꯆꯪꯉꯤ ꯏꯕꯦꯟ ꯍꯣ ꯏꯕꯦꯟ ꯀꯗꯥꯏꯗ ꯂꯩꯒꯦ ꯏꯕꯦꯟ ꯇꯝꯄꯥꯛꯇꯤ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡꯗꯒꯤ ꯃꯁꯥ ꯑꯗꯣ ꯈꯔ ꯉꯝꯗꯕ ꯍꯧꯈ꯭ꯔꯕꯅꯤ ꯑꯗꯨꯅ ꯃꯍꯥꯛ ꯐꯃꯨꯡꯗ ꯍꯤꯞꯂꯤ ꯐꯃꯨꯡꯗ ꯍꯤꯞꯇꯨꯅ ꯂꯩꯔꯤꯕ ꯃꯥꯕꯨ ꯎꯕꯗꯒꯤ ꯏꯕꯦꯟ ꯑꯌꯨꯛꯁꯤꯗ ꯍꯤꯞꯇꯨꯅ ꯂꯩꯔꯤꯕꯗꯨꯕꯨ ナꯔꯕꯣ ꯍꯥꯏꯗꯨꯅ ꯃꯅꯥꯛꯇꯝꯅ ꯆꯪꯁꯤꯜꯂꯤ ꯀꯣꯔꯐꯨꯗꯨ ꯃꯈꯥꯗ ꯊꯝꯗꯨꯅ ꯐꯃꯨꯡꯗꯨꯗ ꯐꯝꯊꯩ ꯃꯥꯕꯨ ꯌꯦꯡꯅ ꯏꯕꯦꯟ ꯏꯁꯥ ꯉꯝꯗ꯭ꯔꯕꯣ ꯃꯈꯨꯠꯇꯨꯅ ꯇꯝꯄꯥꯛꯀꯤ ꯃꯃꯥꯏ ꯃꯔꯥꯏꯕꯛ ꯑꯗꯨꯗ ꯍꯥꯏꯐꯦꯠ ꯁꯣꯛꯇꯨꯅ ꯌꯦꯡꯉꯤ ꯌꯥꯝꯅ ꯏꯪꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨꯗ 이벤 나사시 ꯌꯥꯝꯅ ꯏꯪꯉꯤ ꯃꯄꯥꯟꯗ ꯅꯨꯡꯁꯥ ꯌꯥꯏꯔꯒ ꯍꯤꯞꯄ ꯌꯥꯗꯕ꯭ꯔꯣ ꯌꯥꯅꯤꯗ ꯀꯔꯤꯁꯨ ꯇꯧꯔꯣꯏ ꯑꯩꯅꯗꯤ 이벤ꯒꯤ ꯁꯪꯒꯣꯝ ꯄꯨꯔꯛꯂꯤ 이벤 ꯑꯩꯅ ꯑꯣꯏꯅ ꯁꯪꯒꯣꯝꯁꯦ ꯂꯣꯜꯂꯝꯃꯣꯔꯥ ꯌꯥꯅꯤꯗ ꯑꯗꯨꯝ ꯊꯝꯃꯣ 이벤ꯅꯦ ꯍꯣꯔꯦꯟ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯗꯨꯝ ꯂꯣꯟꯖꯔꯒꯦ ꯍꯛꯆꯥꯡ ꯉꯝꯗ꯭ꯔꯤꯕ ꯑꯁꯤꯗꯤ ꯐꯔꯅꯤꯗ 이벤 나ꯕ ꯌꯥꯗꯦꯀꯣ 이벤 이베ꯊꯣꯏꯅ ꯌꯥꯝꯅ ꯂꯨꯅ ꯈꯟꯖꯕ ꯃꯤꯁꯛ ꯑꯃꯅꯤ ꯀꯅꯥ ꯂꯩꯖꯗ꯭ꯔꯕ ꯇꯝꯄꯥꯛꯀꯤ ꯄꯨꯟꯁꯤꯕꯨ ꯃꯥꯅ ꯌꯥꯝꯅ ꯅꯨꯡꯁꯤꯖꯩ ꯃꯐꯝ ꯑꯁꯤꯗ ꯇꯣꯏꯅ ꯂꯥꯛꯇꯨꯅ ꯄꯨꯟꯁꯤꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯋꯥꯔꯤ ꯀꯌꯥ ꯁꯥꯅꯩ ꯇꯝꯄꯥꯛꯅꯁꯨ ꯑꯕꯦꯊꯣꯏꯕꯨ ꯃꯁꯨꯃꯛꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯑꯕꯦꯊꯣꯏ ꯃꯥꯒꯤ ꯃꯅꯥꯛꯇ ꯉꯥꯏꯍꯥꯛ ꯁꯦꯕꯥ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯊꯣꯛꯆꯥꯎꯅ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯀꯟꯅ ꯊꯣꯡꯂꯤ ꯃꯩ ꯑꯗꯨꯁꯨ ꯃꯨꯠꯈꯤꯕꯒꯤ ꯄꯥꯛꯊꯗꯨꯅ ꯍꯨꯍꯥ ꯀꯟꯅ ꯀꯥꯝꯂꯤ ꯃꯁꯤ ꯃꯁꯨ ꯃꯅꯤꯡꯈ꯭ꯔꯄꯣꯅꯤ ꯑꯁꯨꯛ ꯀꯟꯅ ꯀꯥꯝꯂꯤꯁꯤ ꯀꯣꯛ ꯆꯥꯛꯄ ꯌꯥꯏ ꯍꯥꯏꯕꯅꯤꯗ ꯌꯥꯝꯅ ꯆꯥꯛꯅꯤꯡꯗ꯭ꯔꯗꯤꯀꯣ ꯑꯩꯅ ꯍꯦꯛ ꯁꯥꯎꯔꯛꯇꯅ ꯏꯁꯤꯡꯁꯦ ꯁꯨꯋꯥꯏ ꯂꯥꯎꯔ ꯍꯩꯖꯅꯤꯀꯣ ꯀꯟꯅ ꯀꯥꯝꯃꯤ ꯎꯆꯤꯟꯅꯥꯆꯤꯟꯅ ꯃꯩ ꯑꯗꯣ ꯑꯃꯨꯛ ꯆꯥꯛꯂꯛꯂꯦ ꯑꯗꯨꯅꯤꯗꯅ ꯏꯟꯁꯥꯡꯁꯤꯕꯨ ꯑꯩꯕꯨ ꯊꯨꯝ ꯊꯥꯛꯄ ꯌꯥꯗꯣꯔꯕ ꯖꯥꯠꯂꯥ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯇꯦꯡ ꯀꯌꯥ ꯇꯧꯏ ꯂꯩꯃꯤꯟꯅꯔꯕꯅꯤꯅ ꯇꯧꯕ ꯌꯥꯕ ꯊꯕꯛꯁꯤꯡ ꯃꯍꯥꯛꯅ ꯇꯧꯏ ꯁꯛꯍꯦꯟꯕꯤ ꯃꯃꯥꯏ ꯃꯃꯤꯠꯇꯨ ꯁꯨꯛꯇꯣꯛꯇꯨꯅ ꯄꯣꯝꯊꯣꯛꯇꯨꯅ ꯆꯥꯛꯈꯨꯝ ꯇꯝꯅ ꯆꯪꯂꯛꯏ ꯊꯣꯛꯆꯥꯎ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯑꯣꯏꯔꯛꯂꯤꯕ ꯃꯇꯧꯗꯨ ꯎꯕꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯀꯩꯗꯧꯔꯦ ꯁꯛꯍꯦꯟꯕꯤ ꯌꯨꯃꯥꯏ ꯆꯦꯟꯕꯗꯧꯅ ꯅꯪꯅ ꯄꯣꯝꯊꯣꯛꯏꯕꯗꯨꯅ ꯃꯁꯤꯗ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯀꯣꯔꯐꯨꯗꯣ ꯃꯈꯥꯗ ꯁꯠ ꯊꯥꯗꯩ ꯀꯩꯅꯣꯅꯦ ꯃꯁꯤꯕꯣ ꯀꯣꯔꯐꯨꯁꯦ ꯃꯐꯝꯗ ꯊꯝꯂꯨꯕ ꯌꯥꯗꯕ꯭ꯔꯣ ꯁꯛꯍꯦꯟꯕꯤ ꯐꯝꯊꯔꯤ ꯊꯣꯛꯆꯥꯎꯅ ꯑꯃꯨꯛꯀ ꯍꯥꯏ ꯅꯪꯕꯨ ꯀꯩꯗꯧꯔꯒꯦꯃꯦ ꯑꯝꯇ ꯍꯥꯏꯌꯨꯁꯦ ꯀꯅꯥꯒ ꯀꯔꯤ ꯍꯥꯏꯅꯔꯛꯂꯒꯦꯕ ꯑꯩꯉꯣꯟꯗ ꯍꯥꯏꯌꯨꯅꯦ ꯃꯄꯨꯔꯣꯏꯕꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯅꯨꯄꯥ ꯑꯩ ꯌꯥꯝꯅ ꯁꯥꯎꯅꯤꯡꯉꯤ ꯉꯁꯤꯗꯤ ꯑꯩ ꯌꯥꯝꯅ ꯁꯥꯎꯅꯤꯡꯉꯤ ꯍꯥꯏꯁꯤꯅꯤ ꯍꯣꯏꯅꯦ ꯅꯪꯅ ꯁꯥꯎꯅꯤꯡꯂꯤꯕꯒꯤ ꯃꯔꯝꯗꯣ ꯐꯖꯅ ꯑꯩꯉꯣꯟꯗ ꯍꯥꯏꯌꯣꯕ ꯁꯥꯎꯅꯤꯡꯃꯟꯈꯤꯗꯅ ꯑꯩꯅ ꯄꯨꯕ ꯁꯪꯒꯣꯝꯁꯤꯡꯗꯣ ꯂꯝꯕꯤꯗ ꯂꯣꯏꯅ ꯍꯩꯗꯣꯛꯂꯝꯂꯕꯅꯤ
ꯍꯥ ꯁꯪꯒꯣꯝ ꯍꯩꯗꯣꯛꯑꯦꯕ ꯑꯗꯨꯅ ꯀꯔꯤꯒꯤ ꯁꯒꯦꯟꯕꯤ ꯅꯪ ꯁꯤ ꯉꯥꯎꯗꯧꯔꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯔꯤꯅ ꯃꯥꯒꯤ ꯁꯪꯒꯣꯝꯗꯨꯅ ꯑꯩꯉꯣꯟꯗꯒꯤ ꯃꯍꯥꯎ ꯂꯩꯕ ꯀꯌꯥꯝ ꯍꯦꯟꯗꯧꯔꯤꯒꯦ ꯅꯪꯅ ꯍꯥꯏꯁꯤꯕꯨ ꯀꯅꯥꯅꯣꯅꯦ ꯀꯅꯥ ꯑꯣꯏꯅꯤ ꯑꯕꯦꯊꯣꯏ ꯁꯪꯒꯣꯝ ꯌꯣꯟꯕꯤ ꯑꯕꯦꯊꯣꯏ ꯃꯥꯒ ꯊꯦꯡꯅꯗꯨꯅ ꯄꯨꯟꯅ ꯁꯪꯒꯣꯝ ꯌꯣꯟꯕ ꯆꯠꯃꯤꯟꯅꯩ ꯃꯤ ꯃꯌꯥꯝꯅ ꯃꯉꯣꯟꯗꯒꯤꯗ ꯁꯪꯒꯣꯝ ꯂꯩ ꯑꯩꯉꯣꯟꯗꯒꯤꯅ ꯑꯃꯠꯇ ꯂꯩꯗꯦ ꯃꯗꯨꯗ ꯀꯅꯥꯅ ꯁꯥꯎꯅꯤꯡꯂꯣꯏꯗꯧꯔꯤꯕꯅꯣ ꯁꯥꯎꯅꯤꯡꯃꯟꯈ꯭ꯔꯗꯅ ꯑꯩꯒꯤ ꯁꯪꯒꯣꯝ ꯌꯥꯎꯕ ꯀꯣꯔꯐꯨꯗꯣ ꯍꯦꯛꯇ ꯀꯥꯎꯈꯥꯏꯕꯅꯤ ꯅꯪꯁꯤꯗꯤ ꯁꯒꯦꯟꯕꯤ ꯁꯪꯒꯣꯝꯗ ꯇꯥꯏꯅꯔꯤꯕꯗꯨꯕꯨ ꯀꯔꯤꯒꯤꯅꯣꯃꯦ ꯍꯣ ꯑꯩꯒꯤ ꯁꯪꯒꯣꯝꯁꯦ ꯀꯅꯥꯝꯇꯅ ꯄꯥꯝꯗ꯭ꯔꯦ ꯀꯅꯥꯝꯇꯅ ꯊꯛꯅꯤꯡꯗ꯭ꯔꯦ ꯑꯦ ꯃꯗꯨꯅ ꯀꯅꯥꯅ ꯍꯥꯏꯔꯤꯕ ꯃꯈꯣꯏꯒꯤ ꯃꯇꯧꯁꯤꯡ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯩ ꯌꯥꯝꯅ ꯁꯥꯎꯅꯤꯡꯉꯦ ꯍꯥꯏꯁꯤꯅꯤ ꯁꯤꯁꯦ ꯌꯥꯝꯅ ꯀꯥ ꯍꯦꯟꯅ ꯁꯥꯎꯔꯅꯨ ꯑꯩꯅ ꯆꯥꯛ ꯊꯣꯡꯕ ꯂꯣꯏꯗꯧꯔꯕꯅꯤ ꯑꯁꯤ ꯑꯣꯏꯅ ꯆꯥꯔꯣ ꯍꯧꯖꯤꯛꯄꯨ ꯀꯅꯥꯒꯤ ꯆꯥꯛ ꯆꯥꯕꯅꯣ ꯑꯩ ꯆꯥꯅꯤꯡꯗꯦ ꯁꯒꯦꯟꯕꯤ ꯃꯄꯨꯔꯣꯏꯕꯗ ꯌꯦꯡꯗꯨꯅ ꯑꯁꯨꯝꯅ ꯋꯥ ꯍꯥꯏ ꯅꯨꯄꯥ ꯑꯕꯦꯊꯣꯏ ꯍꯣꯏꯅ ꯁꯪꯒꯣꯝ ꯑꯗꯨꯝ ꯌꯣꯟꯗꯨꯅ ꯂꯩꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯁꯪꯒꯣꯝꯁꯦ ꯀꯅꯥꯃꯠꯇꯅ ꯂꯩꯔꯔꯣꯏ ꯑꯗꯨꯅ ꯃꯈꯣꯏꯕꯨ ꯁꯪꯒꯣꯝ ꯌꯣꯟꯗꯅꯕ ꯂꯝꯕꯤ ꯑꯃ ꯊꯤꯕ ꯇꯥꯏ ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯗꯨꯕꯨ ꯃꯗꯨ ꯌꯥꯕ ꯍꯧꯅꯗꯦ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯃꯨꯟꯅ ꯑꯃꯨꯛꯇ ꯇꯥꯕꯤꯌꯨ ꯍꯣꯔꯦꯟꯗꯤ ꯈꯪꯒꯅꯤ ꯅꯨꯃꯤꯗꯥꯡ ꯑꯊꯦꯡꯕꯗ ꯃꯈꯣꯏꯗ ꯑꯩꯈꯣꯏ ꯑꯅꯤ ꯆꯠꯁꯤ ꯑꯦ ꯑꯗꯨꯅ ꯀꯔꯤꯒꯤ ꯅꯣꯡꯉꯥꯟꯕꯗ ꯁꯪꯒꯣꯝ ꯁꯨꯝꯅꯕ ꯁꯅꯥꯎꯗꯣ ꯄꯨꯟꯗꯨꯅ ꯇꯣꯉꯥꯟꯅ ꯊꯝꯂꯝꯒꯅꯤ ꯑꯩꯈꯣꯏ ꯑꯅꯤꯅ ꯆꯠꯂꯒ ꯁꯅꯥꯎꯗꯨꯒꯤ ꯊꯧꯔꯤꯗꯣ ꯊꯥꯗꯣꯛꯂꯕ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯁꯅꯥꯎꯗꯨꯅ ꯃꯃꯥꯗꯒꯤ ꯁꯪꯒꯣꯝ ꯂꯣꯏꯅ ꯊꯛꯇꯣꯛꯂꯅꯤ ꯃꯥꯅ ꯊꯛꯇꯣꯛꯂꯕꯅꯤꯅ ꯅꯣꯡꯉꯥꯜꯂꯒ ꯁꯪꯒꯣꯝ ꯁꯨꯝꯕ ꯌꯥꯔꯔꯣꯏ ꯁꯪꯒꯣꯝ ꯁꯨꯝꯗ꯭ꯔꯕꯗꯤ ꯃꯈꯣꯏ ꯁꯪꯒꯣꯝ ꯌꯣꯜꯂꯔꯣꯏ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯁꯪꯒꯣꯝꯁꯦ ꯃꯤꯅ ꯂꯩꯅꯔꯅꯤ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯋꯥꯗ ꯃꯨꯟꯅ ꯇꯥꯔꯗꯨꯅ ꯌꯥꯅꯤꯡꯕ ꯃꯇꯧ ꯎꯠꯇꯨꯅ ꯍꯥꯏ ꯍꯣꯏ ꯍꯣꯏ ꯅꯪꯅ ꯍꯥꯏꯔꯕꯅꯤꯅ ꯇꯧꯕ ꯇꯥꯕꯅꯤ ꯑꯗꯨꯅꯤ ꯌꯦꯡꯒꯦꯕ ꯀꯌꯥꯝ ꯀꯨꯏꯅ ꯃꯥꯅ ꯁꯪꯒꯣꯝ ꯌꯣꯟꯒꯦ ꯍꯥꯏꯕꯗꯣ ꯌꯦꯡꯒꯦꯕ ꯍꯣꯏꯁꯦ ꯍꯣꯏꯁꯦ ꯑꯩ ꯆꯥꯛ ꯂꯣꯏꯔꯕꯅꯤ ꯊꯤꯅꯕ ꯇꯧꯔꯛꯂꯒꯦ ꯑꯗꯨꯒ ꯆꯥꯅꯕ ꯅꯪꯒꯤ ꯀꯣꯔꯐꯨꯒꯁꯦ ꯃꯐꯝ ꯆꯥꯅ ꯑꯝꯇ ꯊꯝꯖꯁꯨ ꯀꯣꯔꯐꯨꯗꯣ ꯄꯥꯏꯗꯨꯅ ꯑꯃꯨꯛ ꯊꯣꯛꯈꯤ ꯃꯥꯒꯤ ꯋꯥꯈꯜꯗ ꯑꯁꯨꯝꯅ ꯇꯧꯒꯦ ꯍꯥꯏꯅ ꯈꯟꯈ꯭ꯔꯦ ꯑꯕꯦꯊꯣꯏ ꯃꯃꯥ ꯃꯆꯥꯕꯨ ꯁꯪꯒꯣꯝ ꯌꯣꯟꯕ ꯂꯦꯞꯍꯜꯂꯒꯦ ꯈꯜꯂꯤ ꯅꯨꯡꯊꯤꯜꯅꯤ ꯑꯕꯦꯊꯣꯏꯅ ꯃꯃꯥꯗ ꯍꯥꯏ ꯏꯃꯥ ꯑꯩ ꯃꯅꯤꯡꯗꯒꯤ ꯁꯖꯤꯛ ꯈꯔ ꯐꯥꯜꯂꯨꯒꯦ ꯍꯣꯏ ꯍꯣꯏ ꯐꯖꯅ ꯇꯧꯀꯣ ꯅꯈꯨꯠ ꯅꯁꯥ ꯑꯃꯨꯛ ꯁꯣꯛꯀꯅꯤ ꯍꯣꯏ ꯏꯃꯥ ꯃꯈꯨꯠꯇ ꯊꯥꯡꯒꯣꯜ ꯄꯥꯏꯗꯨꯅ ꯌꯨꯝꯒꯤ ꯃꯅꯤꯡꯗ ꯍꯧꯕ ꯅꯥꯄꯤ ꯑꯋꯥꯡꯕꯁꯤꯡ ꯑꯗꯨꯕꯨ ꯐꯥꯜꯂꯝꯃꯤ ꯃꯗꯨꯕꯨ ꯐꯖꯅ ꯐꯝꯗꯨꯅ ꯐꯖꯅ ꯀꯛꯂꯦ ꯍꯥꯏꯔꯒ ꯁꯥꯕꯝ ꯑꯗꯨꯗ ꯍꯥꯞꯄꯤꯔꯦ ꯁꯟꯁꯤꯡ ꯑꯗꯨꯕꯨ ꯄꯤꯖꯔꯝꯃꯤ ꯆꯥꯎ ꯆꯥꯎ ꯅꯣꯏꯒꯤꯅꯦ ꯂꯣꯏꯅ ꯆꯥꯎ ꯑꯣꯛꯇ꯭ꯔꯁꯨ ꯍꯥꯞꯂꯛꯀꯗꯣꯏꯅꯤ ꯂꯩꯔꯤꯕ ꯁꯟꯁꯤꯡ ꯑꯁꯤꯒꯤ ꯁꯦꯕꯥꯁꯨ ꯌꯥꯝꯅ ꯐꯖꯅ ꯇꯧꯏ ꯃꯆꯤꯟꯖꯥꯛ ꯋꯥꯠꯍꯟꯗꯦ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯃꯇꯝ ꯌꯧꯁꯤꯜꯂꯛꯄꯗ ꯁꯅꯥꯎ ꯑꯅꯤꯗꯨ ꯆꯤꯡꯊꯣꯛꯇꯨꯅ ꯈꯔ ꯂꯥꯞꯅ ꯄꯨꯟꯗꯨꯅ ꯊꯝꯂꯦ ꯑꯁꯨꯝꯅ ꯅꯨꯃꯤꯠꯁꯨ ꯇꯥꯁꯤꯟꯈ꯭ꯔꯦ ꯃꯃꯥ ꯃꯆꯥ ꯃꯈꯣꯏ ꯑꯅꯤ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯀꯟꯅ ꯆꯥꯔꯤ ꯑꯕꯦꯊꯣꯏꯅ ꯃꯃꯥꯗ ꯍꯥꯏ ꯏꯃꯥ ꯈꯨꯟꯊꯛꯂꯣꯝꯒꯤ ꯏꯕꯦꯟ ꯇꯝꯄꯥꯛꯇꯣ ꯅꯥꯗꯨꯅ ꯂꯩꯔꯝꯕꯒꯤ ꯋꯥꯅꯤ ꯃꯥꯒꯤꯗꯤ ꯀꯅꯥꯁꯨ ꯂꯩꯇꯦ ꯌꯥꯝꯅ ꯋꯥꯔꯝꯒꯅꯤ ꯃꯕꯨꯛ ꯃꯄꯥꯎ ꯐꯈ꯭ꯔꯕꯅꯤ ꯌꯥꯝꯅ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯍꯦꯛ ꯐꯠꯃꯟꯗꯕꯗꯒꯤ ꯃꯥꯒꯤ ꯄꯨꯟꯁꯤꯗꯣ ꯑꯗꯨꯝꯅ ꯋꯥꯅ ꯂꯦꯜꯂꯤꯕꯅꯤ ꯏꯃꯥ ꯑꯩꯅ ꯍꯦꯛ ꯍꯦꯛ ꯁꯪꯒꯣꯝ ꯄꯤꯕ ꯆꯪꯕꯗꯣ ꯃꯥꯗꯣ ꯌꯥꯝꯅ ꯍꯔꯥꯎꯕꯖꯥꯠꯅꯤ ꯑꯁꯨꯝꯅ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛꯇꯣ ꯆꯥꯃꯤꯟꯅꯕ ꯂꯣꯏꯔꯗꯨꯅ ꯃꯃꯥ ꯃꯆꯥ ꯃꯈꯣꯏ ꯑꯅꯤ ꯇꯨꯝꯕ ꯆꯪꯅꯈ꯭ꯔꯦ ꯅꯨꯃꯤꯠ ꯆꯨꯞꯄ ꯊꯕꯛ ꯋꯥꯅ ꯁꯨꯅꯕꯅ ꯀꯣꯛꯀ ꯃꯣꯟꯒ ꯍꯦꯛ ꯇꯥꯏꯅꯕꯒ ꯁꯠ ꯍꯦꯛ ꯇꯨꯝꯊꯈꯤ ꯈꯨꯜ ꯂꯩꯀꯥꯏ ꯑꯗꯨꯗ ꯂꯩꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯇꯨꯝꯅ ꯍꯤꯞꯅꯈ꯭ꯔꯦ ꯁꯛꯍꯦꯟꯕꯤꯅ ꯐꯃꯨꯡꯗꯒꯤ ꯍꯧꯒꯠꯂꯛꯇꯨꯅ ꯃꯄꯨꯔꯣꯏꯕꯒꯤ ꯃꯅꯥꯛꯇ ꯆꯠꯂꯤ ꯑꯗꯨꯒ ꯍꯥꯏ ꯅꯨꯄꯥ ꯅꯪꯕꯨ ꯇꯥꯕ꯭ꯔꯣ ꯂꯥꯛꯑꯣ ꯆꯠꯅꯕ ꯇꯧꯔꯁꯤ ꯄꯪꯊꯦꯡ ꯊꯦꯡꯅ ꯆꯠꯄꯁꯨ ꯇꯜꯂꯦ ꯑꯩ ꯂꯥꯏ ꯇꯤꯟꯒ ꯑꯃꯨꯛ ꯊꯦꯡꯅꯔꯗꯤ ꯐꯔꯛ ꯑꯃ ꯏꯇꯥ ꯑꯃ ꯇꯥꯅꯤ ꯊꯣꯛꯆꯥꯎ ꯃꯃꯤꯠ ꯑꯅꯤꯗꯣ ꯄꯥꯡꯊꯣꯔꯛꯇꯨꯅ ꯅꯨꯄꯤ ꯅꯪꯅ ꯇꯧꯗꯧꯔꯤꯕ ꯊꯕꯛꯁꯤꯕꯨ ꯀꯩꯝ ꯇꯧꯔꯣꯏꯁꯤ ꯂꯥꯛꯑꯣ ꯆꯠꯂꯁꯤ ꯂꯥꯛꯑꯣꯕ ꯍꯧꯒꯠꯂꯣ ꯍꯩꯃꯥ ꯍꯧꯒꯠꯂꯣ ꯍꯥꯏꯕꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯄꯨꯔꯣꯏꯕꯒꯤ ꯃꯈꯨꯠꯇꯨ ꯄꯥꯏꯗꯨꯅ ꯍꯦꯛꯇ ꯆꯤꯡꯈꯠꯂꯤ ꯊꯣꯛꯆꯥꯎꯁꯨ ꯍꯧꯒꯠꯂꯤ ꯁꯛꯍꯦꯟꯕꯤꯅ ꯂꯥꯛꯑꯣ ꯆꯠꯂꯁꯤ ꯁꯛꯍꯦꯟꯕꯤ ꯃꯤꯒꯤ ꯐꯠꯇꯅꯕ ꯇꯧꯕꯁꯦ ꯌꯥꯝꯅ ꯐꯠꯇꯦ ꯍꯥꯏꯅꯕꯅꯤꯀꯣ ꯃꯤꯒꯤ ꯐꯠꯇꯕ ꯇꯧꯕ꯭ꯔꯥ ꯍꯥꯏꯕꯕꯨ ꯑꯩꯈꯣꯏꯗ ꯑꯣꯏꯅ ꯐꯠꯇꯕ ꯇꯥꯖꯁꯅꯤ ꯅꯪꯁꯦ ꯅꯨꯄꯥꯅꯤꯀꯣ ꯅꯨꯄꯥ ꯑꯣꯏꯔꯒ ꯑꯁꯨꯛ ꯌꯥꯝꯅ ꯀꯤꯒꯟꯕ ꯑꯗꯨꯝ ꯀꯤꯔꯕꯗꯤ ꯀꯃꯥꯏ ꯇꯧꯅꯤ ꯃꯈꯣꯏꯅ ꯁꯪꯒꯣꯝ ꯌꯣꯟꯕ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯑꯩꯈꯣꯏꯅ ꯁꯪꯒꯣꯝ ꯌꯣꯟꯒꯗꯕꯅꯤ ꯂꯥꯛꯑꯣ ꯆꯠꯂꯁꯤ ꯑꯁꯨꯝꯅ ꯃꯄꯨꯔꯣꯏꯕꯗ ꯀꯟꯅ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯂꯤ ꯑꯃꯝꯕ ꯃꯔꯛ ꯑꯗꯨꯗ ꯃꯈꯣꯏ ꯑꯅꯤ ꯍꯧꯅꯗꯨꯅ ꯃꯁꯥꯗ ꯃꯩ ꯑꯃꯠꯇꯁꯨ ꯌꯥꯎꯗ ꯊꯣꯡꯒꯥꯜ ꯑꯗꯣꯝꯗ ꯊꯣꯛꯂꯛꯂꯝꯃꯤ ꯑꯕꯦꯊꯣꯏ ꯍꯣꯏꯒꯤ ꯌꯨꯝꯒ ꯄꯪꯂꯥꯞ ꯂꯥꯞꯄꯁꯨ ꯅꯠꯇꯦ ꯈꯣꯡꯀꯥꯞ ꯈꯔ ꯊꯥꯡꯕꯒ ꯃꯈꯣꯏꯒꯤ ꯊꯣꯡꯒꯥꯜ ꯑꯗꯨ ꯌꯧꯔꯦ ꯅꯨꯄꯥ ꯃꯈꯣꯏꯒꯤ ꯊꯣꯡꯒꯥꯜꯗꯤ ꯌꯧꯔꯤꯁꯦ ꯍꯦꯛꯇ ꯆꯪꯁꯤꯜꯂꯁꯤ ꯊꯣꯛꯆꯥꯎꯁꯨ ꯃꯥꯒꯤ ꯅꯨꯄꯤꯅ ꯍꯥꯏꯕ ꯋꯥꯗ ꯏꯟꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯆꯪꯁꯤꯜꯂꯤ ꯃꯈꯣꯏ ꯑꯅꯤꯃꯛ ꯁꯪꯒꯣꯜ ꯑꯗꯨꯗ ꯆꯪꯁꯤꯜꯂꯤ ꯁꯛꯍꯦꯟꯕꯤꯅ ꯁꯤꯗ ꯂꯩꯔꯦꯗꯅ ꯅꯨꯄꯥ ꯁꯅꯥꯎ ꯑꯅꯤꯅꯤ ꯁꯨꯔꯤꯁꯤ ꯑꯅꯤꯃꯛ ꯊꯧꯔꯤ ꯂꯣꯏꯅ ꯊꯥꯗꯣꯛꯀꯗꯕꯅꯤ ꯅꯪ ꯑꯃ ꯊꯥꯗꯣꯔꯛꯑꯣ
ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯊꯧꯔꯤꯅ ꯄꯨꯜꯂꯤꯕ ꯁꯅꯥꯎ ꯑꯅꯤꯗꯣ ꯂꯣꯏꯅ ꯊꯥꯗꯣꯛꯂꯝꯃꯤ ꯁꯅꯥꯎ ꯑꯅꯤꯗꯣ ꯃꯈꯣꯏꯕꯨ ꯍꯦꯛ ꯊꯥꯗꯣꯔꯛꯄꯒ ꯃꯄꯤꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯟꯗꯨꯅ ꯁꯪꯒꯣꯝ ꯊꯛꯈꯤꯔꯝꯃꯤ ꯃꯗꯨꯕꯨ ꯎꯕꯗ ꯁꯛꯍꯦꯟꯕꯤꯗꯤ ꯍꯔꯥꯎꯕꯅ ꯂꯣꯏ ꯃꯍꯥꯛꯅ ꯍꯥꯏꯖꯩ ꯗꯁ ꯀꯝꯗꯧꯏ ꯁꯤ ꯑꯣꯏꯔꯕꯗꯤ ꯐꯔꯦꯗꯅꯁꯦ ꯁꯅꯥꯎ ꯑꯅꯤꯁꯤꯅ ꯁꯪꯒꯣꯝ ꯂꯣꯏꯅ ꯊꯛꯆꯔꯁꯅꯤ ꯃꯄꯨꯔꯣꯏꯕꯗ ꯑꯃꯨꯛ ꯌꯦꯡꯗꯨꯅ ꯅꯨꯄꯥ ꯂꯥꯎꯍꯩ ꯆꯠꯍꯧꯔꯁꯤ ꯁꯤ ꯑꯣꯏꯔꯕꯗꯤ ꯌꯥꯔꯦ ꯍꯌꯦꯡꯗꯤ ꯅꯨꯡꯉꯥꯏꯗꯧꯔꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯆꯠꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯑꯕꯦꯊꯣꯏ ꯉꯟꯇꯥꯅ ꯍꯧꯒꯠꯂꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯥꯅ ꯇꯧꯕ ꯃꯑꯣꯡꯗ ꯁꯪꯒꯣꯝ ꯁꯨꯝꯅꯕ ꯆꯐꯨ ꯑꯗꯨ ꯄꯥꯏꯗꯨꯅ ꯁꯪꯒꯣꯝ ꯇꯝꯅ ꯆꯪꯉꯤ ꯍꯦꯛ ꯌꯦꯡꯂꯨꯕꯗ ꯁꯅꯥꯎ ꯑꯅꯤꯅ ꯁꯪꯒꯣꯝ ꯊꯛꯇꯨꯅ ꯂꯩꯔꯤꯕꯗꯨ ꯍꯦꯛ ꯎꯔꯦ ꯃꯗꯨꯗ ꯃꯍꯥꯛ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯑꯦ ꯁꯅꯥꯎꯅ ꯁꯪꯒꯣꯝ ꯂꯣꯏꯅ ꯊꯛꯇꯨꯅ ꯂꯩꯔꯝꯃꯦ ꯀꯔꯝꯅ ꯅꯥꯟꯊꯣꯛꯂꯤꯕꯅꯣ ꯑꯗꯨꯁꯨ ꯑꯅꯤꯃꯛ ꯃꯁꯤꯗꯤ ꯌꯥꯔꯔꯣꯏ ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯨꯠꯂꯩ ꯊꯨꯅ ꯁꯅꯥꯎ ꯑꯅꯤ ꯑꯗꯨꯕꯨ ꯆꯤꯡꯊꯣꯛꯇꯨꯅ ꯅꯥꯀꯟꯗ ꯄꯨꯜꯂꯤ ꯃꯥꯒꯤ ꯊꯃꯣꯏ ꯋꯥꯖꯩ ꯀꯔꯝ ꯇꯧꯅꯤ ꯁꯅꯥꯎ ꯑꯅꯤꯁꯤꯅ ꯂꯣꯏꯅ ꯁꯪꯒꯣꯝ ꯊꯛꯇꯣꯛꯈ꯭ꯔꯦ ꯀꯔꯝꯅ ꯁꯨꯝꯒꯅꯤ ꯁꯤꯗꯤ ꯉꯔꯥꯡ ꯑꯗꯨ ꯐꯖꯅ ꯑꯩꯅ ꯄꯨꯜꯂꯝꯂꯤꯕꯗꯨꯕꯣ ꯁꯪꯒꯣꯝꯗꯨ ꯃꯥꯅ ꯁꯨꯝꯒꯦ ꯇꯧꯏ ꯑꯗꯨꯕꯨ ꯁꯪꯒꯣꯝꯗꯨ ꯊꯣꯛꯎ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ ꯑꯃꯠꯇ ꯊꯣꯛꯇ꯭ꯔꯦ ꯀꯃꯥꯏꯅ ꯇꯧꯅꯤ ꯁꯤꯗꯤ ꯁꯪꯒꯣꯝ ꯌꯣꯟꯕ ꯆꯠꯄ ꯐꯪꯂꯔꯣꯏꯗ꯭ꯔꯥ ꯑꯩꯕꯣ ꯑꯕꯦꯊꯣꯏ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ ꯃꯈꯨꯠꯇ ꯆꯐꯨ ꯑꯗꯨꯃ ꯄꯥꯏꯗꯨꯅ ꯌꯨꯝ ꯇꯝꯅ ꯆꯪꯉꯤ ꯃꯥꯏꯊꯣꯡꯗꯨ ꯃꯛꯁꯤꯟ ꯙꯔꯤ ꯑꯗꯨꯗ ꯐꯝꯊꯩ ꯇꯣꯝꯕꯤꯔꯩꯅ ꯃꯆꯥꯒꯤ ꯃꯇꯧ ꯑꯗꯨ ꯎꯔꯗꯨꯅ ꯍꯪꯉꯤ ꯄꯦꯃꯥ ꯀꯩꯗꯧꯔꯒꯦ ꯏꯆꯥꯕꯨ ꯁꯪꯒꯣꯝ ꯁꯨꯝꯗ꯭ꯔꯕꯣ ꯅꯪꯕꯨ ꯃꯃꯥꯗ ꯌꯦꯡꯗꯨꯅ ꯏꯃꯥ ꯁꯅꯥꯎ ꯑꯅꯤꯃꯛ ꯂꯣꯏꯅ ꯅꯥꯟꯊꯣꯛꯇꯨꯅ ꯂꯩꯔꯝꯃꯦ ꯍꯥ ꯀꯔꯤꯅꯣ ꯍꯥꯏꯁꯤꯕꯣ ꯉꯔꯥꯡ ꯐꯖꯅꯗꯤ ꯄꯨꯜꯂꯝꯕꯅꯦ ꯑꯗꯨꯕꯨ ꯅꯥꯟꯊꯣꯛꯇꯨꯅ ꯂꯩꯔꯝꯃꯦ ꯑꯍꯤꯡ ꯆꯨꯞꯄ ꯁꯅꯥꯎꯁꯤꯡ ꯑꯗꯨꯅ ꯁꯪꯒꯣꯝ ꯊꯛꯈꯤꯕꯒꯤ ꯑꯩꯅ ꯍꯧꯖꯤꯛ ꯁꯪꯒꯣꯝ ꯁꯨꯝꯕꯗ ꯑꯃꯠꯇ ꯊꯣꯛꯇ꯭ꯔꯦ ꯇꯣꯝꯕꯤꯔꯩꯁꯨ ꯋꯥꯈꯜ ꯋꯥꯅ ꯃꯆꯥꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯐꯝꯊꯔꯛꯏ ꯐꯔꯦꯁꯦ ꯅꯣꯡꯃꯒꯤ ꯂꯥꯏꯕꯛ ꯍꯥꯏꯕꯗꯨꯅꯤ ꯍꯌꯦꯡ ꯐꯖꯅ ꯑꯃꯨꯛ ꯁꯨꯝꯕ ꯍꯥꯏꯕꯗꯨꯅꯤ ꯁꯟꯁꯤꯡꯗꯣ ꯁꯖꯤꯛꯀ ꯐꯖꯅ ꯍꯥꯞꯄꯤꯌꯨ ꯇꯨꯃꯤꯟ ꯇꯨꯃꯤꯟꯅ ꯂꯩꯅꯈꯤ ꯁꯣꯝꯗꯅ ꯁꯛꯍꯦꯟꯕꯤꯗꯤ ꯍꯔꯥꯎꯕꯅ ꯂꯣꯏꯔꯦ ꯁꯪꯒꯣꯝ ꯁꯨꯝꯗꯨꯅ ꯂꯩꯔꯤꯕ ꯃꯄꯨꯔꯣꯏꯕꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯍꯥꯏꯔꯦ ꯍꯣ ꯇꯥꯕꯤꯔꯤꯕ꯭ꯔꯣ ꯁꯪꯒꯣꯝꯗꯣ ꯈꯔ ꯌꯥꯝꯅ ꯁꯨꯝꯕꯤꯌꯨꯀꯣ ꯉꯁꯤꯗꯤ ꯅꯨꯡꯉꯥꯏꯗꯧꯔꯤ ꯑꯕꯦꯊꯣꯏꯁꯨ ꯁꯪꯒꯣꯝ ꯁꯨꯝꯂꯝꯂꯔꯣꯏ ꯑꯩꯇꯅꯤ ꯁꯪꯒꯣꯝ ꯌꯣꯟꯕ ꯆꯠꯇꯣꯏꯁꯦ ꯑꯗꯨꯅ ꯈꯔ ꯌꯥꯝꯅ ꯄꯨꯅꯕ ꯅꯨꯄꯤ ꯅꯪꯅꯗꯤ ꯑꯗꯨꯝꯅ ꯍꯥꯏꯔꯤꯕ ꯁꯟ ꯑꯁꯤꯅ ꯃꯔꯣꯟ ꯑꯃ ꯁꯪꯒꯣꯝ ꯁꯨꯝꯕ ꯅꯨꯡꯉꯥꯏꯇꯕꯅꯤ ꯑꯣꯟꯊꯣꯛꯅ ꯋꯥꯅꯅꯦ ꯑꯩꯅ ꯍꯧꯖꯤꯛ ꯁꯪꯒꯣꯝ ꯁꯨꯝꯂꯤꯕꯁꯤꯁꯨ ꯌꯥꯝꯗ꯭ꯔꯤꯈꯩ ꯁꯨꯝꯃꯨ ꯌꯥꯝꯗꯕ ꯌꯥꯗꯕꯅꯤ ꯍꯣꯏ ꯍꯣꯏ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯑꯁꯤꯗ ꯁꯟꯕꯤ ꯑꯗꯨꯅ ꯃꯥꯒꯤ ꯃꯅꯤꯡ ꯊꯪꯕ ꯃꯈꯣꯡ ꯌꯦꯠꯇꯣ ꯑꯃꯨꯛꯇꯪ ꯐꯠ ꯂꯥꯎꯅ ꯃꯃꯥꯡꯂꯣꯝꯗ ꯀꯥꯎꯔꯛꯂꯕꯤ ꯃꯗꯨꯗ ꯁꯪꯒꯣꯝ ꯌꯥꯎꯔꯤꯕ ꯆꯐꯨꯗꯣ ꯊꯣꯛ ꯍꯩꯗꯣꯛꯈꯤ ꯑꯦ ꯁꯪꯒꯣꯝꯁꯤ ꯀꯥꯎꯔꯦ ꯑꯁ ꯍꯩꯗꯣꯛꯈ꯭ꯔꯦꯅꯦ ꯃꯈꯨꯠꯅ ꯁꯠ ꯂꯧꯈꯠꯂꯤ ꯁꯪꯒꯣꯝꯗ ꯐꯅ ꯌꯥꯝꯅ ꯖꯣꯔꯣ ꯍꯩꯗꯣꯛꯈ꯭ꯔꯦ ꯁꯛꯍꯦꯟꯕꯤꯅ ꯃꯄꯨꯔꯣꯏꯕꯗ ꯍꯥꯏ ꯀꯩꯅꯣ ꯅꯨꯄꯥ ꯁꯪꯒꯣꯝ ꯑꯃꯨꯛ ꯍꯩꯗꯣꯛꯍꯜꯂꯤꯕꯗꯨꯕꯣ ꯃꯈꯣꯡꯁꯦ ꯐꯠ ꯍꯦꯛꯇ ꯀꯥꯎꯁꯤꯜꯂꯛꯏꯅꯦ ꯑꯗꯨꯅꯅꯤꯅꯦ ꯑꯁ ꯑꯩꯗꯤ ꯄꯦꯜꯂꯕꯅꯤ ꯑꯁꯨꯛ ꯌꯥꯝꯗ꯭ꯔꯤꯉꯩ ꯑꯁꯤꯗ ꯑꯃꯨꯛ ꯍꯩꯗꯣꯛꯈ꯭ꯔꯕ ꯅꯨꯄꯥ ꯅꯪꯁꯤꯗꯤꯀꯣ ꯁꯤꯕꯨ ꯑꯩꯅꯔꯣ ꯅꯪꯅ ꯍꯦꯛ ꯉꯥꯡꯉꯣꯟꯗꯅ ꯇꯧꯔꯤꯅꯤ ꯃꯕꯨꯛ ꯐꯠꯇꯕ ꯑꯣꯏꯕꯅ ꯃꯈꯣꯏꯅ ꯁꯨꯝꯂꯤꯕ ꯁꯪꯒꯣꯝꯗꯣ ꯁꯟꯒꯤ ꯃꯈꯣꯡꯅ ꯀꯥꯎꯗꯨꯅ ꯍꯦꯛꯇ ꯍꯩꯗꯣꯛꯄꯅꯤ ꯁꯣꯝꯗꯅ ꯂꯩꯀꯥꯏꯒꯤ ꯅꯨꯄꯤ ꯑꯃ ꯃꯈꯨꯠꯇ ꯈꯨꯖꯥꯏ ꯑꯃ ꯄꯥꯏꯗꯨꯅ ꯂꯥꯛꯏ ꯏꯆꯦ 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 ꯁꯪꯒꯣꯝ ꯌꯣꯟꯕ ꯂꯥꯛꯇ꯭ꯔꯦꯅ ꯉꯁꯤꯗꯤ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯁꯅꯥꯎꯗꯣ ꯑꯍꯤꯡꯗ ꯅꯥꯟꯊꯣꯛꯇꯨꯅ ꯂꯩꯔꯝꯃꯦ ꯑꯍꯤꯡ ꯆꯨꯞꯄ ꯑꯃ ꯁꯅꯥꯎ ꯊꯛꯈꯤꯕꯒꯤꯅꯦ ꯁꯨꯝꯕ ꯑꯃꯠꯇ ꯌꯥꯗ꯭ꯔꯕ ꯍꯩꯃꯥ ꯑꯩꯅꯗꯤ ꯁꯪꯒꯣꯝ ꯂꯧꯕ ꯂꯥꯛꯂꯤ ꯁꯥꯎꯕ ꯌꯥꯗꯦꯀꯣ ꯍꯌꯦꯡ ꯑꯣꯏꯅ ꯂꯧꯔꯣ ꯍꯣꯏ ꯍꯣꯏ ꯏꯆꯦ ꯅꯨꯄꯤꯗꯣ ꯑꯃꯨꯛ ꯆꯠꯈꯤ ꯑꯕꯦꯊꯣꯏꯅ ꯁꯟꯒꯤ ꯁꯦꯕꯥ ꯑꯃꯨꯛ ꯇꯧꯏ ꯃꯇꯝ ꯆꯥꯅ ꯏꯁꯤꯡꯁꯨ ꯄꯤꯊꯛꯏ ꯑꯁꯨꯝꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯂꯤ ꯇꯣꯝꯕꯤꯔꯩꯅ ꯃꯆꯥꯅꯨꯄꯤꯗ ꯍꯥꯏ ꯄꯦꯃꯥ ꯅꯪꯒꯤ ꯁꯅꯥꯎꯗꯣ ꯐꯖꯅ ꯊꯧꯔꯤꯒꯗꯣ ꯆꯦꯠꯅ ꯄꯨꯟꯁꯤꯜꯂꯝꯃꯨꯀꯣ ꯍꯣꯏ ꯏꯃꯥ ꯑꯕꯦꯊꯣꯏꯅ ꯁꯪꯒꯣꯟꯗ ꯆꯪꯗꯨꯅ ꯁꯅꯥꯎ ꯑꯅꯤꯗꯣ ꯊꯧꯔꯤꯅ ꯐꯖꯅ ꯄꯨꯜꯂꯤ ꯑꯗꯨꯒ ꯃꯈꯣꯏꯗ ꯌꯦꯡꯗꯨꯅ ꯍꯥꯏ ꯅꯈꯣꯏ ꯑꯅꯤ ꯅꯥꯟꯊꯣꯛꯄ ꯌꯥꯗꯦꯀꯣ ꯉꯁꯤꯁꯨ ꯁꯪꯒꯣꯝ ꯑꯃꯠꯇ ꯁꯨꯝꯗ꯭ꯔꯕꯅꯤ ꯐꯖꯅ ꯂꯩꯌꯨꯀꯣ ꯍꯥꯏꯔꯝꯗꯨꯅ ꯊꯣꯛꯂꯛꯂꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠꯁꯨ ꯇꯥꯁꯤꯟꯈ꯭ꯔꯦ ꯃꯍꯩ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯏꯁꯤꯡ ꯆꯥꯅꯔꯦ ꯇꯣꯝꯕꯤꯔꯩꯒ ꯑꯕꯦꯊꯣꯏꯒꯁꯨ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛꯇꯨ ꯆꯥꯔꯦ ꯀꯣꯜꯂꯤꯛ ꯑꯗꯨꯁꯨ ꯐꯖꯅ ꯂꯣꯏꯁꯤꯜꯂꯦ ꯑꯕꯦꯊꯣꯏꯅ ꯃꯈꯨꯠꯇ ꯈꯨꯏꯔꯨ ꯊꯥꯎꯃꯩ ꯑꯃ ꯄꯥꯏꯗꯨꯅ ꯁꯪꯒꯣꯟ ꯇꯝꯅ ꯑꯃꯨꯛ ꯆꯠꯂꯝꯃꯤ ꯀꯔꯝꯕ ꯐꯤꯕꯝꯗ ꯂꯩꯒꯦ ꯍꯥꯏꯅ ꯌꯦꯡꯂꯝꯃꯤ ꯁꯅꯥꯎ ꯑꯅꯤꯗꯨꯁꯨ ꯄꯨꯟꯗꯨꯅ ꯐꯖꯅ ꯂꯩꯔꯤ ꯑꯃꯨꯛ ꯃꯍꯥꯛꯅ ꯌꯨꯝꯂꯣꯝꯗ ꯆꯪꯂꯛꯂꯤ ꯁꯣꯝꯗꯅ ꯁꯛꯍꯦꯟꯕꯤꯅ ꯃꯄꯨꯔꯣꯏꯕꯗ ꯍꯥꯏꯔꯤ ꯍꯣꯔꯦꯟꯁꯨ ꯆꯠꯀꯗꯕꯅꯤꯀꯣ ꯑꯩꯅ ꯍꯣꯔꯦꯟ ꯍꯥꯏꯁꯦ ꯉꯥꯏꯍꯥꯛ ꯂꯩꯔꯒꯕꯨ ꯌꯥꯔꯅꯤ ꯅꯨꯡꯇꯤꯒꯤ ꯑꯗꯨꯝꯅ ꯇꯧꯕꯗꯤ ꯌꯥꯔꯣꯏꯗ ꯅꯨꯄꯤ ꯀꯔꯤꯒꯤ ꯌꯥꯗꯕꯅꯣ ꯃꯈꯣꯏꯅ ꯁꯪꯒꯣꯝ ꯁꯨꯛꯁꯨꯝ ꯍꯦꯛ ꯁꯨꯝꯍꯜꯂꯣꯏꯗꯕꯅꯤ ꯅꯪꯅ ꯍꯥꯏꯁꯦ ꯅꯨꯡꯇꯤꯒꯤ ꯃꯈꯣꯏꯒꯤ ꯁꯪꯒꯣꯟ ꯇꯝꯅ ꯆꯠꯇꯨꯅ ꯁꯅꯥꯎ ꯊꯧꯗꯣꯛꯄꯁꯤꯅꯤꯅꯦ ꯃꯥꯅꯦ ꯑꯗꯨ ꯅꯠꯇ꯭ꯔꯗꯤ ꯀꯩꯅꯣ ꯍꯦꯔꯥ ꯅꯨꯄꯤ ꯅꯨꯡꯇꯤꯒꯤ ꯇꯧꯁꯤꯜꯂꯛꯂꯗꯤ ꯐꯔꯛ ꯇꯥꯅꯤ ꯑꯗꯨꯗꯤ ꯀꯩꯗꯧꯁꯦ ꯍꯥꯏꯅꯣ ꯃꯈꯣꯏꯒꯤ ꯁꯟꯕꯤ ꯑꯅꯤꯗꯣ ꯑꯗꯨ ꯑꯣꯏꯅ ꯍꯦꯛꯇ ꯍꯨꯔꯥꯟꯁꯦ ꯍꯥꯏꯔꯣ ꯅꯪ ꯑꯃꯀꯣ
ꯐꯠꯇꯕ ꯋꯥꯈꯜꯗꯤ ꯑꯣꯟꯊꯣꯛꯅ ꯍꯩꯈ꯭ꯔꯦ ꯈꯟꯕ ꯍꯣ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯐꯅꯕꯅꯤ ꯃꯈꯣꯏꯅ ꯁꯪꯒꯣꯝ ꯌꯣꯜꯂꯕꯗꯤ ꯑꯩꯈꯣꯏꯒꯤ ꯁꯪꯒꯣꯝ ꯁꯤꯠꯇꯦ ꯀꯅꯥꯃꯠꯇꯅ ꯂꯩꯕꯤꯗꯦ ꯉꯁꯥꯏ ꯑꯩꯅ ꯁꯪꯒꯣꯝ ꯈꯖꯤꯛꯇ ꯌꯣꯟꯕ ꯆꯠꯄꯗ ꯃꯤꯅ ꯂꯣꯏꯅ ꯂꯩꯅꯈ꯭ꯔꯤꯕ ꯑꯗꯨꯅꯤ ꯈꯪꯗ꯭ꯔꯦꯗ ꯁꯛꯍꯦꯟꯕꯤ ꯅꯪꯅ ꯍꯥꯏꯕꯗ ꯏꯟꯃꯟꯗꯅ ꯑꯩꯁꯦ ꯀꯩꯅꯣꯝꯃ ꯇꯧꯔꯕꯅꯤꯅꯦ ꯂꯝꯕꯤꯗ ꯃꯤꯒ ꯊꯩꯅꯕꯗ ꯅꯨꯄꯤꯅ ꯉꯝꯕ ꯃꯅꯝ ꯅꯝꯃꯤ ꯍꯥꯏꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯕꯅꯤ ꯏꯁ ꯃꯊꯧ ꯂꯩꯇꯕ ꯀꯅꯥꯅꯣꯅꯦ ꯃꯗꯨꯕꯣ ꯃꯈꯦꯠ ꯁꯦꯠꯀꯦꯅꯤ ꯍꯦꯛꯇ ꯌꯥꯔꯤꯗꯣ ꯇꯣꯛꯄ ꯅꯠꯇꯦ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯆꯠꯂꯒꯗꯕꯅꯤꯀꯣ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯃꯈꯣꯏ ꯑꯅꯤ ꯑꯃꯨꯛꯀ ꯑꯕꯦꯊꯣꯏ ꯍꯣꯏꯗ ꯆꯠꯂꯝꯃꯤ ꯁꯪꯒꯣꯟꯗꯨ ꯌꯧꯔꯗꯨꯅ ꯄꯨꯟꯗꯨꯅ ꯂꯩꯔꯤꯕ ꯁꯅꯥꯎ ꯑꯅꯤꯗꯣ ꯊꯥꯗꯣꯛꯂꯝꯃꯤ ꯃꯗꯨꯕꯨ ꯊꯥꯗꯣꯛꯂꯝꯂꯒ ꯃꯈꯣꯏ ꯑꯅꯤ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯨꯅ ꯌꯥꯡꯅ ꯆꯠꯈꯤꯔꯝꯃꯤ ꯁꯅꯥꯎ ꯑꯅꯤꯗꯨꯅ ꯁꯪꯒꯣꯝ ꯀꯟꯅ ꯊꯛꯂꯤ ꯑꯁꯨꯝꯅ ꯅꯣꯡꯁꯨ ꯉꯥꯜꯂꯤ ꯑꯕꯦꯊꯣꯏꯅ ꯁꯪꯒꯣꯟꯗ ꯆꯪꯗꯨꯅ ꯌꯦꯡꯂꯨꯕꯗꯗꯤ ꯉꯁꯤꯁꯨ ꯑꯃꯨꯛ ꯁꯅꯥꯎ ꯅꯥꯟꯊꯣꯛꯇꯨꯅ ꯂꯩꯔꯝꯕꯗꯨ ꯎꯔꯤ ꯉꯁꯤꯁꯨ ꯑꯃꯨꯛ ꯁꯅꯥꯎ ꯑꯅꯤꯁꯨ ꯅꯥꯟꯊꯣꯛꯍꯜꯂꯝꯂꯕ ꯃꯁꯦ ꯌꯥꯝꯅ ꯆꯤꯡꯅꯩ ꯄꯨꯟꯅ ꯍꯦꯛꯇ ꯅꯥꯟꯊꯣꯛꯄ ꯍꯧꯅꯗꯦ ꯉꯔꯥꯡꯁꯨ ꯉꯁꯤꯁꯨ ꯃꯃꯥꯏ ꯂꯩꯗꯨꯅ ꯌꯨꯝꯂꯣꯝꯗ ꯆꯪꯉꯤ ꯑꯗꯨꯒ ꯃꯃꯥꯕꯨ ꯀꯧꯏ ꯏꯃꯥ ꯏꯃꯥ ꯍꯣꯏ ꯏꯃꯥ ꯃꯄꯥꯟꯗ ꯑꯝꯇ ꯊꯣꯛꯂꯛꯑꯣ ꯇꯣꯝꯕꯤꯔꯩꯁꯨ ꯊꯣꯛꯂꯛꯏ ꯀꯩꯗꯧꯔꯒꯦ ꯅꯪꯕꯨ ꯇꯨ ꯉꯁꯤꯁꯨ ꯑꯃꯨꯛ ꯁꯅꯥꯎ ꯑꯅꯤꯗꯣ ꯅꯥꯟꯊꯣꯛꯇꯨꯅ ꯂꯩꯔꯝꯃꯤ ꯍꯥ ꯉꯁꯤꯁꯨ ꯑꯃꯨꯛ ꯅꯥꯟꯊꯣꯛꯂꯝꯂꯕ ꯍꯣꯏ ꯏꯃꯥ ꯃꯁꯦ ꯌꯥꯝꯅ ꯆꯤꯡꯅꯩ ꯏꯃꯥ ꯄꯨꯂꯞ ꯄꯨꯂꯞ ꯍꯦꯛꯇ ꯅꯥꯟꯊꯣꯛꯄ ꯌꯥꯕ ꯍꯧꯅꯗꯦ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯇꯨꯃꯤꯟꯅ ꯊꯥꯗꯣꯛꯂꯝꯕ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯏꯃꯥ ꯃꯗꯨ ꯁꯣꯏꯗꯅ ꯑꯣꯏꯕ ꯇꯥꯏ ꯏꯃꯥ ꯏꯆꯥꯒꯤ ꯄꯨꯟꯁꯤꯕꯨ ꯌꯦꯡꯁꯤꯟꯕ ꯃꯤ ꯑꯃꯅ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯏꯃꯥ ꯍꯣꯔꯦꯟꯗꯤ ꯅꯨꯃꯤꯗꯥꯡ ꯑꯊꯦꯡꯕꯗ ꯑꯃꯨꯛꯇ ꯌꯦꯡꯁꯤ ꯃꯤꯁꯛꯇꯣ ꯀꯅꯥꯅꯣ ꯍꯥꯏꯕ ꯈꯪꯗꯣꯛꯇꯕ ꯌꯥꯗꯦ ꯍꯣꯏ ꯍꯣꯏ ꯌꯦꯡꯕ ꯍꯥꯏꯕꯗꯨꯅꯤ ꯃꯈꯣꯏꯅ ꯍꯦꯛꯇ ꯑꯁꯨꯝ ꯇꯧꯕ ꯌꯥꯕ꯭ꯔꯅꯦ ꯉꯔꯥꯡꯁꯨ ꯉꯁꯤꯁꯨ ꯃꯁꯤꯗꯤ ꯍꯦꯟꯃꯜꯂꯤ ꯃꯊꯃꯣꯏꯗ ꯅꯨꯡꯉꯥꯏꯇꯕ ꯀꯌꯥ ꯑꯃ ꯐꯥꯎꯗꯨꯅ ꯃꯃꯥ ꯃꯆꯥ ꯃꯈꯣꯏ ꯑꯅꯤ ꯂꯩꯈ꯭ꯔꯦ ꯁꯣꯝꯗꯅ ꯁꯛꯍꯦꯟꯕꯤꯅ ꯁꯪꯒꯣꯝꯗꯨꯗ ꯏꯁꯤꯡ ꯀꯟꯅ ꯌꯥꯜꯂꯤ ꯊꯣꯛꯆꯥꯎꯅ ꯍꯥꯏ ꯏꯁꯤꯡꯗꯨ ꯌꯥꯝꯃꯜꯂꯦ ꯍꯥꯏꯕꯅꯤ ꯅꯪꯕꯣ ꯌꯥꯝꯃꯟꯈ꯭ꯔꯦ ꯌꯥꯔꯤ ꯇꯣꯛꯑꯣꯕ ꯀꯩꯅꯣ ꯅꯨꯄꯥ ꯈꯔ ꯌꯥꯝꯅ ꯌꯥꯟꯗꯕ ꯌꯥꯔꯤꯕ꯭ꯔꯣ ꯍꯧꯖꯤꯛꯇꯤ ꯄꯣꯠꯁꯤꯠꯁꯨ ꯌꯥꯝꯅ ꯐꯔꯤ ꯑꯕꯦꯊꯣꯏꯅ ꯁꯪꯒꯣꯝ ꯌꯣꯟꯗ꯭ꯔꯕꯅꯤꯅꯅꯦ ꯑꯩꯉꯣꯟꯗꯒꯤ ꯉꯥꯛꯇꯅꯦ ꯃꯤꯅ ꯂꯩꯅꯔꯤꯁꯦ ꯈꯔ ꯌꯥꯝꯅꯕ ꯍꯥꯏꯗꯅ ꯊꯑꯣꯏꯅ ꯏꯁꯤꯡꯁꯦ ꯃꯔꯥꯡ ꯀꯥꯏꯅ ꯍꯥꯞꯂꯤꯕꯅꯤ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯏꯁꯤꯡ ꯌꯥꯟ ꯃꯈꯣꯏꯅ ꯑꯃꯨꯛ ꯌꯥꯟ ꯁꯪꯒꯣꯝ ꯃꯥꯟꯕ ꯍꯧꯅꯗ꯭ꯔꯦꯗ ꯀꯔꯤꯁꯨ ꯇꯧꯔꯣꯏꯁꯦ ꯑꯩ ꯆꯠꯅꯕ ꯁꯦꯝ ꯁꯥꯔꯒꯦ ꯁꯦ ꯀꯣꯔꯐꯨꯁꯦ ꯑꯩꯒꯤ ꯀꯣꯛꯊꯛꯁꯤꯗ ꯑꯃꯨꯛꯇ ꯊꯥꯡꯒꯠꯂꯛꯎꯁꯦ ꯊꯣꯛꯆꯥꯎꯅ ꯃꯗꯨꯕꯨ ꯊꯥꯡꯒꯠꯄꯤ ꯁꯛꯍꯦꯟꯕꯤꯅ ꯃꯄꯨꯔꯣꯏꯕꯗ ꯍꯥꯏꯔꯝꯃꯤ ꯍꯣꯔꯦꯟꯗꯤ ꯉꯥ ꯃꯆꯥ ꯑꯃꯇꯪ ꯂꯩꯔꯛꯄ ꯌꯥꯕ꯭ꯔꯥ ꯌꯦꯡꯒꯦ ꯃꯔꯣꯏ ꯃꯔꯥꯡꯗꯣ ꯁꯦꯝꯕꯤꯔꯝꯃꯨ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯆꯠꯈ꯭ꯔꯦ ꯊꯣꯛꯆꯥꯎꯁꯨ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ ꯂꯝꯕꯤꯗꯅꯤ ꯁꯛꯍꯦꯟꯕꯤ ꯃꯍꯥꯛ ꯆꯠꯂꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯃꯍꯥꯛ ꯆꯠꯂꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯂꯝꯕꯤꯗ ꯂꯩꯔꯝꯕ ꯅꯨꯡ ꯃꯆꯤꯜ ꯇꯨꯝꯕ ꯑꯃꯗ ꯃꯈꯣꯡ ꯑꯗꯣ ꯈꯨꯗꯤ ꯍꯦꯛ ꯊꯤꯖꯤꯜꯂꯤ ꯈꯨꯗꯤ ꯊꯤꯕ ꯑꯗꯨꯗ ꯃꯍꯥꯛ ꯎꯞꯄꯒ ꯇꯥꯏ ꯃꯀꯣꯛꯇꯒꯤ ꯁꯪꯒꯣꯝ ꯌꯥꯎꯕ ꯀꯣꯔꯐꯨ ꯑꯗꯨꯁꯨ ꯃꯈꯥꯗ ꯇꯥꯗꯨꯅ ꯂꯩꯃꯥꯏꯗ ꯂꯣꯏꯅ ꯍꯩꯗꯣꯛꯂꯦ ꯃꯗꯨꯗ ꯃꯍꯥꯛꯅ ꯑꯌꯥ ꯁꯪꯒꯣꯝꯁꯦ ꯂꯣꯏꯅ ꯍꯩꯗꯣꯛꯈ꯭ꯔꯦ ꯀꯃꯥꯏꯅ ꯇꯧꯗꯦꯕ ꯁꯤꯗꯤ ꯑꯩꯗꯤ ꯃꯥꯡꯖꯔꯦꯗꯅ ꯑꯩꯗꯤ ꯃꯥꯡꯖꯔꯦ ꯂꯝꯕꯤ ꯂꯝꯖꯥꯎ ꯑꯗꯨꯗ ꯃꯈꯣꯡ ꯃꯈꯨꯠꯇꯣ ꯇꯤꯡꯊꯣꯛꯇꯨꯅ ꯃꯍꯥꯛ ꯀꯞꯂꯤ ꯅꯨꯃꯤꯗꯥꯡꯅꯤ ꯇꯣꯝꯕꯤꯔꯩ ꯃꯃꯥ ꯃꯆꯥ ꯃꯈꯣꯏ ꯑꯅꯤꯁꯨ ꯉꯁꯤꯗꯤ ꯇꯨꯝꯗꯅ ꯁꯪꯒꯣꯟꯗ ꯀꯅꯥ ꯆꯪꯉꯤ ꯍꯥꯏꯅ ꯌꯦꯡꯗꯨꯅ ꯂꯩꯈ꯭ꯔꯦ ꯁꯛꯍꯦꯟꯕꯤꯅ ꯍꯥꯏꯔꯤ ꯂꯥꯛꯑꯣ ꯍꯥꯏꯕ ꯅꯨꯄꯥ ꯆꯠꯂꯁꯦ ꯑꯩ ꯌꯥꯝꯅ ꯄꯦꯟꯗ꯭ꯔꯤꯕꯖꯥꯠꯅꯤ ꯑꯗꯨꯛ ꯌꯥꯝꯕ ꯁꯪꯒꯣꯝ ꯑꯗꯨꯕꯨ ꯂꯩꯃꯥꯏꯗ ꯍꯩꯗꯣꯛꯇꯨꯅ ꯂꯣꯏꯅ ꯍꯦꯛ ꯃꯥꯡꯈꯤ ꯂꯝꯕꯤꯗ ꯆꯠꯄꯗ ꯅꯃꯤꯠ ꯅꯅꯥꯗꯣ ꯃꯈꯥꯗ ꯈꯛ ꯌꯦꯡꯗꯦꯕꯅ ꯑꯁꯨꯝꯅ ꯍꯥꯏꯅꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯅꯤ ꯍꯧꯒꯠꯇꯨꯅ ꯃꯄꯥꯟꯗ ꯊꯣꯛꯂꯦ ꯑꯕꯦꯊꯣꯏ ꯍꯣꯏ ꯇꯝꯅ ꯑꯃꯨꯛ ꯆꯠꯂꯤ ꯌꯧꯔꯦ ꯁꯪꯒꯣꯜ ꯑꯗꯨꯗ ꯆꯪꯁꯤꯟꯕ ꯍꯧꯈ꯭ꯔꯦ ꯃꯁꯤꯗ ꯑꯕꯦꯊꯣꯏꯅ ꯃꯥꯡ ꯊꯥꯗꯨꯅ ꯇꯣꯝꯕꯤꯔꯩꯒ ꯃꯈꯣꯏ ꯑꯅꯤꯁꯨ ꯁꯪꯒꯣꯜ ꯑꯗꯨ ꯇꯝꯅ ꯆꯠꯂꯝꯃꯤ ꯊꯧꯔꯤꯅꯦꯅ ꯑꯣꯟꯊꯣꯛꯅ ꯀꯟꯅꯕꯨ ꯀꯤꯈ꯭ꯔꯦꯗꯀꯣ ꯅꯨꯄꯥ ꯁꯤ ꯌꯥꯗꯦ ꯃꯤ ꯌꯥꯝ ꯀꯟꯅ ꯀꯤꯈ꯭ꯔꯦꯕ ꯑꯩ ꯇꯧꯒꯦ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯑꯁꯤꯗ ꯑꯕꯦꯊꯣꯏꯅ ꯈꯪꯂꯥꯎ ꯂꯥꯎꯏ ꯍꯦ ꯃꯗꯨꯗ ꯂꯩꯗꯨ ꯀꯅꯥ ꯀꯅꯥꯅꯣ ꯂꯦꯡꯕ ꯌꯥꯔꯣꯏ ꯅꯈꯣꯏ ꯑꯃꯇ ꯁꯪꯒꯣꯜꯗ ꯇꯧꯔꯤꯗꯨ ꯀꯩꯅꯣ ꯃꯈꯣꯏ ꯑꯅꯤ ꯆꯪꯁꯤꯜꯂꯤ ꯁꯪꯒꯣꯜ ꯃꯅꯨꯡꯗ ꯂꯩꯔꯝꯂꯤꯕ ꯃꯤꯗꯣ ꯃꯃꯥ ꯃꯆꯥ ꯃꯈꯣꯏ ꯑꯅꯤꯅ ꯎꯔꯤ ꯑꯕꯦꯊꯣꯏꯅ ꯏꯅꯝꯃ ꯅꯪꯃꯛꯅ ꯁꯛꯍꯦꯟꯕꯤ ꯏꯀꯥꯏꯕ ꯑꯃ ꯐꯥꯎꯏ ꯃꯁꯥꯗꯣ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ ꯋꯥꯁꯨ ꯈꯨꯝꯕ ꯉꯝꯗ꯭ꯔꯦ ꯑꯁꯨꯛ ꯄꯨꯛꯆꯦꯜ ꯄꯤꯛꯄ ꯉꯔꯥꯡ ꯅꯍꯥꯟ ꯁꯅꯥꯎ ꯊꯥꯗꯣꯛꯂꯝꯂꯤꯕ ꯑꯁꯤꯗꯤ ꯏꯅꯝꯃ ꯍꯣꯏꯅ ꯑꯣꯏꯔꯦ ꯃꯁꯤꯕꯨ ꯑꯐꯕ꯭ꯔꯣ ꯅꯅꯥꯎ ꯑꯩꯈꯣꯏꯁꯨ ꯁꯪꯒꯣꯝ ꯈꯔ ꯈꯔ ꯁꯨꯝꯗꯨꯅ ꯌꯣꯟꯖꯔꯤꯕꯅꯤ ꯍꯤꯡꯅꯕ ꯍꯣꯠꯅꯖꯔꯤꯕꯅꯤ ꯑꯁꯨꯝꯅ ꯇꯧꯕ ꯑꯁꯤꯗꯤ ꯌꯥꯝꯅ ꯂꯥꯟꯒꯅꯤ ꯌꯥꯝꯅ ꯄꯦꯟꯗꯦ ꯑꯩ ꯇꯣꯝꯕꯤꯔꯩꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯇꯧꯕꯕꯨ ꯀꯅꯥꯅ ꯍꯧꯅꯕꯒꯦ ꯀꯔꯤꯒꯤꯅꯣ ꯑꯗꯨ ꯄꯨꯛꯆꯦꯜ ꯄꯤꯛꯂꯤꯕ ꯃꯁꯤꯗ ꯁꯛꯍꯦꯟꯕꯤꯅ ꯈꯨꯝꯃꯤ ꯏꯅꯦ ꯑꯩꯈꯣꯏ ꯂꯥꯟꯈ꯭ꯔꯦ ꯑꯩꯈꯣꯏ ꯇꯁꯦꯡꯅ ꯂꯥꯟꯈ꯭ꯔꯦ ꯑꯩꯈꯣꯏ ꯃꯇꯨꯡꯗ ꯑꯁꯨꯝꯅ ꯇꯧꯖꯔꯔꯣꯏ ꯑꯩꯈꯣꯏꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯏꯅꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯨꯔꯨꯝꯖꯩ ꯑꯁꯨꯝꯅ ꯊꯃꯣꯏ ꯁꯦꯡꯅ ꯍꯥꯏꯖꯔꯕꯗ
ꯄꯨꯛꯆꯦꯜ ꯆꯥꯎꯕꯤ ꯃꯃꯥ ꯃꯆꯥ ꯃꯈꯣꯏ ꯑꯅꯤꯅ ꯉꯥꯛꯄꯤꯔꯦ꯫ ꯇꯣꯝꯕꯤꯔꯩꯅ ꯍꯥꯏ, ꯑꯁꯨꯝꯅ ꯃꯇꯨꯡꯗ ꯈꯛ ꯇꯧꯒꯅꯨꯀꯣ꯫ ꯑꯍꯣꯏ ꯏꯅꯦ, ꯆꯠꯂꯣ ꯆꯠꯂꯣ꯫ ꯊꯣꯛꯆꯥꯎꯒ ꯁꯛꯍꯦꯟꯕꯤꯒ ꯃꯈꯣꯏ ꯑꯅꯤ ꯆꯠꯈ꯭ꯔꯦ꯫ ꯃꯈꯣꯏ ꯇꯁꯦꯡꯅ ꯏꯀꯥꯏꯕ ꯅꯪꯂꯦ ꯉꯁꯤꯗꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯑꯕꯦꯊꯣꯏꯅ ꯁꯪꯒꯣꯝ ꯑꯃꯨꯛ ꯁꯨꯝꯗꯨꯅ ꯂꯩꯀꯥꯏ ꯑꯗꯨꯗ ꯁꯪꯒꯣꯝ ꯌꯣꯟꯕ ꯆꯠꯂꯝꯃꯤ꯫ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯁꯪꯒꯣꯝ ꯌꯣꯟꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯕꯦꯟ ꯇꯝꯄꯥꯛꯀꯤꯗ ꯑꯃꯨꯛ ꯍꯥꯏꯖꯤꯜꯂꯝꯃꯤ꯫ ꯏꯕꯦꯟ, ꯏꯕꯦꯟ, ꯍꯣ ꯏꯕꯦꯟ, ꯑꯩ ꯂꯥꯛꯑꯦ꯫ ꯏꯃꯨꯡꯗ ꯆꯪꯁꯤꯜꯂꯦ꯫ ꯃꯇꯝꯁꯤꯗ ꯇꯝꯄꯥꯛꯀꯤ ꯑꯁꯤꯕ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡꯅ ꯐꯃꯨꯡꯗ ꯆꯞ ꯇꯤꯡꯅ ꯇꯥꯗꯨꯅ ꯂꯩꯔꯤꯕꯗꯨ ꯃꯍꯥꯛ ꯎꯏ꯫ ꯑꯕꯦꯊꯣꯏ ꯆꯪꯁꯤꯟꯗꯨꯅ ꯀꯞꯄꯤ꯫ ꯃꯍꯥꯛ ꯀꯞꯆꯩ꯫ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗ ꯀꯞꯅ ꯀꯞꯅ ꯃꯍꯥꯛ ꯃꯌꯨꯝꯂꯣꯝꯗ ꯑꯃꯨꯛ ꯍꯟꯈꯤꯔꯝꯃꯤ꯫